Mayam Bohama Mutada Kangli Pinataran Mokcheri. Nasi Mayang from the Kutuntam Zakatari film Sigmamina Dilka Rishta. Film say IMDb 4.8 funky Amazon Google users sing now 73% like the Cuban movie Yemeni. Cape Town had by Yam Fazara from Sita J. Tumduna Lerami. Marketable cloth to Konotuna Mahak Tumba Yatuna Surusuru Naiduna Lerami. Madudagiri Mahaki Kudang City Bagari do Konotuna Mahak Tumba Yaduna Hawalaki Aduga Pung Yang Mamatam the Pungasiam Tingle Haratuna Mahana Hatua to Torotuna Airport Tam the Chelami. Airport Gidi Mahana Mumbai the Labor Mahaki Mayumtam the Laklami Mayumadu the Jagi Mapana Mahana Yum the Yobase Hal Haduna Harauduna like Germany Adumaktabu Mapamadu the Jangatana Yoduna Lerami Jagi Mapana Koying Laduna Igi Immunupidi Katai Delegi Haduna Tirami Adumaktabu Janadi Handakti Hakin Amunupidu Poratre Matang Porapoya bringing Sihadun Harami Makoyani Yum Dudula Kipagi Maramasi Mama Gibati Tabani Mama Si like Hidabaquide Jagi Mapana Jeda Nahak Namada Party Wisto of Rahidun Hangami Adumaktabu Jane Haraki Hanbo in a birthday wisto Vigakshidi Babanangini Haiduna Machan Paduna Mapa Mama the birthday wisto Bachatna Vigam Harami Mapa Duna Mama Dugi Kadu Sanglaga Mama Dugi photo the Yang Laga I insist to Tana Lagle Haduna Warogan Haduna Mama to the Harami Nang like Kitapata Aragasu Nahakin a Chan Pasinati Nahak Lady Haiduna Kanjari Bini Haidunasu Mamagi photo to the Harami Somlakandadi Jane Maman Sirama Payala the Pajara Duna, Handakinang in a monopi Pujara Ketobuni, Adu Upilati Haduna, Matanda Nuazadaba to Pondoki. Jameson Mahaki Mapadu, Mapana Tolotuna, Makoyani drinks Taktuna, but they celebrate Oring timing Aduda, Anita Laktuna, Makoyani photo caplami. Photo capling Matamaduda, Jagi Mapana, Anita the photo do Aya Mukapke Haduna, Makoyani refunduna photo Mukaplami. Mapana Makoyani photo to Ujaraduna, James Anita, Nakoyani say Yam Pakche Haduna Harami, Adumaktabo Anitana, Akoyani di Marukakani, Sidai Henbakasulati Haduna Haraki. Jane Swaraki, Mahati, Longa Humbi Wakalati, Aduga, Mahaga say, social worker Odibini Haduna Tamdaki. Mapaduna di Shelly Badres Aduga, Karam the social worker Odibino Haduna Harapumatamda, Anitana Hari. Sama sebata buah habis ini dress kari sekat abno habagi darkar tu itu na oide ina akun missing dagi karena pasal waktu kani habidu habi darkar oi hadun haraki. Asum tu aduna Anita na jebu orphanage sama porki. Zena Anita dah hanglami mafam masjid una bagi dah mukta na appointment laura bara. Adu mukta bu Anita na lau di hadun kumlami appointment lau tu taragade ai una bangam loi hadun su Jane harami maduda Anita na hari Basha suyam na pidu na charity to udriba si Makoi Diam Haro Udribri, Kaidobi Epomelo Dino Hadun Haraki. Jane the idea Epomelo Dogadi Unabangam Loy Haduna Mahana Harapamata Maduda, Anita the Babachin Epomelo Nabohonerami. Timing of the young Laduna, Jame of Madudagina Tolotuna Chil Nabohoneraki, Mahana Tolopamatamda, Mahana Gari Kalu from Maduda, basketball court Amalerami, Mapamaduda Angankeaga, Tiaga sign language in Aduna, basketball Sanabadu, Jane Udami. Matodu Urubamatamda, Jane Tiasi, Maron Sutok the Bimana, Pangbanupini Hydra Kalami, Adumaktabu J, Tia Urubada Naukibana, Maron Tokera Toira, Pamu Pamadi, Loire Hydra, Pamadudagi, Harau Hanau Gari, Totuna Mayum the Lakami. J. Mayum the Europomatam de Mahaki study Rumaduda, Lyric Paduna Derami, Mahana Pariba Legacy, sign language Larigni. Jagi Mapana Famadu and Chilaka, Karina Nanatori Batubo, Tina de Lai Pau Diade, school time in Tori Dusu, Nahaku. Pashapiraka passed on Kibri Aduga, Colesta Mamatamdana, Colesta to Lake Kibni Haidun Harami. Maduda Jane, sign language is in the drum Mapada, I love you Haidun Harami. Masana Paimato, Mapanagan, Taduna, Isu, Pashapiraka passed on Kibni, Nanangai, Doka, Kang the Haidun Haraki. Machan Paduna, I love you Haidun Haraki, Maduda, Machan Padugimato, Mapaduna, Onsindana, I love you too Haidun Suharami. Adumaktabu Machan Paduna, Babana won the Hagadanate, Masinu Pima the Hagadan Haidun Haraki. Machanapa you hide to town, but them Mapa to the Harau when the Kamtangami, Mahamu Pangdore Kanjerami. Upon Haraki, Karinan, I love you Katahabi, the Motel like a partner to Ripasipo. I love you Habo Waisibu, Hybe the Kyan Wabu Wanoni. Machanapa to Hari, Bavine, I love you Hagadriban Pia to the Mana Pangi Maron Tokti Haidun Haraki. Wahaya to town, but the Mapa Hapetang Ninungadam de Adumaktabu, Nanabu Pamlabdi, I the Imo when Loxambia, Gani Haidun Mapa to Haraki. No Alpamatam J, school to the Laki, Aduga Mahana, Tiabu Quiti Tirami, Tia class ama loduna lerami mafam adu sangsilak tuna mahakna sign language sizna duna tiaga wari sanana bahonarami
ꯑꯗꯨꯃꯛꯇꯕꯨ ꯖꯦꯅ ꯉꯥꯡꯖ ꯁꯛꯆꯔꯤꯕ ꯁꯥꯏꯟ ꯂꯦꯡꯒ꯭ꯋꯦꯖ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯖꯦꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯛꯈꯤ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯀꯣꯔꯤꯗꯣꯔꯗ ꯖꯦꯅ ꯁꯥꯏꯟ ꯂꯦꯡꯒ꯭ꯋꯦꯖ ꯇꯧꯔꯤꯅꯦꯅ ꯇꯧꯕ ꯃꯇꯧ ꯑꯗꯨ ꯑꯅꯤꯇꯥꯅ ꯎꯔꯝꯃꯤ ꯑꯗꯨꯒ ꯖꯦꯕꯨ ꯑꯅꯤꯇꯥꯅ ꯃꯐꯝ ꯑꯗꯨꯗ ꯀꯧꯁꯤꯜꯂꯛꯈꯤ ꯑꯗꯨꯒ ꯃꯤꯁꯦꯁ ꯕꯂꯨꯆꯥꯒ ꯎꯅꯍꯟꯈꯤ ꯖꯦꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯅꯤꯇꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨ ꯇꯤꯌꯥꯅ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯖꯦ ꯑꯁꯤ ꯃꯔꯣꯟ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯤꯌꯥꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯇꯤꯌꯥꯅ ꯖꯦꯕꯨꯁꯨ ꯅꯪ ꯋꯥ ꯉꯥꯡꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯑꯅꯤꯇꯥꯅ ꯍꯥꯏꯔꯦ ꯀꯔꯤꯅꯣ ꯅꯪꯅ ꯈꯜꯂꯤꯁꯤꯕꯨ ꯖꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯅꯥ ꯄꯪꯕ ꯂꯣꯟ ꯊꯣꯛꯇꯕ ꯉꯥꯛꯇ ꯑꯣꯏꯅ ꯎꯔꯕ꯭ꯔꯥ ꯑꯅꯤꯇꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯤꯁꯦꯁ ꯕꯂꯨꯆꯥꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯝꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯩꯁꯨ ꯍꯥꯟꯅ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯖꯦꯅ ꯗꯣꯅꯦꯁꯟ ꯇꯧꯕꯒꯤ ꯆꯦꯛ ꯑꯗꯨ ꯃꯤꯁꯦꯁ ꯕꯂꯨꯆꯥꯗ ꯄꯤꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯈꯨꯠ ꯆꯤꯡꯁꯤꯜꯂꯗꯨꯅ ꯑꯩ ꯗꯣꯅꯦꯁꯟ ꯇꯧꯔꯔꯣꯏ ꯑꯩ ꯁ꯭ꯄꯣꯟꯁꯔ ꯑꯣꯏꯅ ꯇꯧꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯤꯁꯦꯁ ꯕꯂꯨꯆꯥꯗ ꯍꯥꯏꯔꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯇꯤꯌꯥ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯃꯛꯇꯕꯨ ꯖꯦꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯁꯣ ꯑꯁꯤ ꯁ꯭ꯄꯣꯟꯁꯔ ꯇꯧ ꯍꯥꯏꯇꯥꯔꯒꯗꯤ ꯁꯣꯒꯤ ꯁꯤꯟꯕ ꯂꯥꯡꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯍꯥꯛ ꯂꯣꯏꯅ ꯌꯥꯎꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯇꯤꯌꯥꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯀꯔꯤ ꯇꯧꯗꯣꯔꯤꯕꯅꯣ ꯁꯤꯗꯩꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩ ꯑꯉꯥꯡ ꯁꯦꯟꯅꯕ ꯑꯃꯁꯨꯡ ꯁꯣ ꯇꯧꯕ ꯃꯇꯝꯗ ꯑꯩ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯇꯤꯌꯥꯗ ꯍꯥꯏꯔꯝꯃꯤ ꯁꯤꯟ ꯑꯗꯨ ꯆꯦꯟꯖ ꯇꯧꯗꯨꯅ ꯇꯤꯌꯥꯅ ꯗꯥꯟꯁ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯖꯦꯅ ꯂꯥꯏꯠ ꯀꯥꯞꯁꯤꯜꯂꯗꯨꯅ ꯁ꯭ꯄꯣꯠ ꯂꯥꯏꯠ ꯄꯤꯔꯝꯃꯤ ꯇꯤꯌꯥꯅ ꯖꯦꯕꯨ ꯃꯈꯥꯗ ꯀꯨꯝꯊꯔꯛꯅꯕ ꯍꯥꯏꯔꯝꯃꯤ ꯖꯦ ꯑꯗꯨ ꯃꯊꯛꯇꯒꯤ ꯇꯥꯔꯛꯇꯨꯅ ꯃꯅꯤꯡ ꯌꯦꯡꯁꯤꯜꯂꯝꯃꯤ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ ꯖꯦꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯆꯥꯅ ꯊꯛꯅꯕ ꯑꯆꯥꯄꯣꯠ ꯀꯌꯥ ꯑꯃꯁꯨꯡ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯄꯨꯗꯨꯅ ꯂꯥꯛꯇꯝꯃꯤ ꯖꯦꯅ ꯇꯤꯌꯥꯗ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯗꯨ ꯄꯤꯔꯗꯨꯅ ꯅꯍꯥꯛꯅ ꯄꯥꯝꯖꯕꯗꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯇꯤꯌꯥꯅ ꯅꯍꯥꯛꯇꯤ ꯑꯩꯒꯤ ꯄꯥꯝꯖꯕꯁꯤ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯖꯦꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯤ ꯑꯃꯒ ꯅꯛꯁꯤꯟꯅ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯑꯄꯥꯝ ꯄꯥꯝꯗꯕꯁꯤ ꯂꯣꯏꯅ ꯈꯪꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯃꯛꯇꯕꯨ ꯖꯦꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯍꯩ ꯑꯗꯨ ꯂꯣꯏꯁꯤꯟꯕ ꯉꯝꯈꯤꯗꯦ ꯇꯤꯌꯥꯅ ꯍꯥꯏꯔꯝꯃꯤ ꯅꯍꯥꯛꯁꯦ ꯌꯥꯝꯅ ꯆꯥꯎꯕ ꯃꯤꯅꯤꯅ ꯋꯥ ꯉꯥꯡꯅꯕ ꯃꯇꯝꯗ ꯁꯥꯔ ꯀꯩꯀꯥ ꯍꯥꯏꯗꯨꯅ ꯉꯥꯡꯅꯒꯗꯕ ꯃꯥꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯇꯤ ꯌꯥꯝꯅ ꯆꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯖꯦꯒꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯑꯗꯨ ꯃꯍꯤ ꯁꯧꯗꯣꯔꯛꯑꯦ ꯍꯥꯏꯗꯨꯅ ꯇꯤꯌꯥꯅ ꯅꯥꯟꯊꯣꯛꯄꯤꯔꯝꯃꯤ ꯇꯤꯌꯥꯅ ꯖꯦꯒꯤ ꯃꯈꯨꯠꯇ ꯁꯣꯜꯂꯛꯄ ꯃꯇꯝꯗ ꯖꯦꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯈꯤꯔꯝꯃꯤ ꯇꯤꯌꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯍꯥꯛ ꯑꯁꯦ ꯑꯇꯣꯞꯄ ꯃꯤ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯅꯛꯁꯤꯜꯂꯛꯄ ꯃꯤ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯃꯤꯇꯣꯞ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯖꯕ ꯃꯇꯝꯗ ꯖꯦ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ ꯖꯦꯅ ꯃꯈꯣꯏꯒꯤ ꯁꯅꯥꯒꯤ ꯀꯝꯄꯅꯤ ꯏꯟꯇꯔꯒꯣꯜ ꯀꯧꯕ ꯑꯃꯒꯤ ꯁꯦꯝꯄꯜ ꯑꯃ ꯄꯨꯔꯛꯇꯨꯅ ꯇꯤꯌꯥꯗ ꯄꯤꯔꯝꯃꯤ ꯇꯤꯌꯥꯅ ꯃꯁꯤ ꯁꯤꯗꯨꯅ ꯖꯒꯣꯏ ꯁꯥꯎ ꯍꯥꯏꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯁꯅꯥ ꯑꯗꯨ ꯄꯨꯔꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯖꯦꯁꯨ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯍꯥꯏꯕ ꯉꯝꯖꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯃꯊꯥ ꯁꯥꯖꯔꯝꯃꯤ ꯖꯦꯅ ꯀꯦꯃꯦꯔꯥ ꯀꯥꯞꯂꯗꯨꯅ ꯇꯤꯌꯥꯗ ꯃꯁꯤ ꯃꯦꯃꯣꯔꯤꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯇꯤꯌꯥꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯁꯣ ꯑꯁꯤꯗ ꯂꯣꯏꯁꯤꯟꯈ꯭ꯔꯗꯤ ꯇꯦꯟꯁꯟ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯀꯣꯛꯂꯅꯤ ꯑꯗꯨꯒ ꯃꯊꯥ ꯁꯥꯔꯤꯕꯁꯤꯁꯨ ꯐꯔꯅꯤ ꯃꯗꯨꯗ ꯖꯦꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯑꯁꯤꯁꯨ ꯂꯣꯏꯁꯤꯟꯈꯤꯗꯣꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯇꯤꯌꯥꯅ ꯈꯨꯝꯂꯛꯈꯤ ꯃꯔꯤ ꯍꯥꯏꯕꯁꯤꯗꯤ ꯁꯦꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯂꯣꯏꯕꯗꯤ ꯂꯩꯇꯕꯅꯤ ꯍꯥꯏꯗꯨꯅ ꯖꯦꯗ ꯍꯥꯏꯔꯝꯃꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯖꯦ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯒ ꯇꯤꯌꯥꯅ ꯊꯛꯂꯝꯕ ꯒ꯭ꯂꯥꯁ ꯑꯗꯨ ꯄꯥꯏꯈꯠꯂꯗꯨꯅ ꯇꯤꯌꯥꯒꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯑꯅꯤꯇꯥ ꯂꯥꯛꯂꯝꯃꯤ ꯑꯗꯨꯗꯨꯒ ꯅꯍꯥꯛ ꯃꯉꯣꯟꯗ ꯋꯥ ꯀꯔꯤꯝꯇ ꯍꯥꯏꯔꯔꯣꯏꯗ꯭ꯔꯕ꯭ꯔꯥ ꯅꯪꯅ ꯉꯝꯗ꯭ꯔꯒꯅ ꯑꯩꯅ ꯍꯥꯏꯌꯨꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯅꯤꯇꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯍꯥꯛ ꯑꯁꯦ ꯅꯪꯕꯨ ꯄꯥꯝꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅꯁꯨ ꯖꯦꯗ ꯍꯥꯏꯔꯝꯃꯤ ꯖꯦꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯅꯤꯇꯥ ꯐꯝꯍꯜꯂꯗꯨꯅ ꯀꯔꯝꯅ ꯄ꯭ꯔꯄꯣꯁ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯅꯤꯇꯥꯗ ꯃꯍꯥꯛꯅ ꯉꯥꯡꯕ ꯃꯌꯥꯝ ꯑꯗꯨ ꯑꯃꯠꯇ ꯃꯥꯏ ꯄꯥꯛꯄ ꯉꯝꯈꯤꯗꯦ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯄꯥꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯐꯝꯍꯜꯂꯗꯨꯅ ꯇꯤꯌꯥꯗ ꯀꯔꯝꯅ ꯄ꯭ꯔꯄꯣꯁ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨ ꯍꯥꯏꯕ ꯍꯧꯔꯛꯈꯤ ꯃꯄꯥ ꯑꯗꯨꯁꯨ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯅꯣꯛꯈꯤ ꯑꯗꯨꯃꯛ ꯇꯥꯔꯝꯃꯤ ꯑꯅꯤꯇꯥꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯒꯗꯤ ꯑꯩꯅ ꯍꯥꯏꯔꯒꯅꯤ ꯑꯗꯨꯒ ꯅꯍꯥꯛꯄꯨ ꯃꯍꯥꯛꯅ ꯔꯤꯖꯦꯛ ꯇꯧꯕꯗꯣ ꯑꯩ ꯇꯥꯕ ꯉꯥꯏꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯔꯝꯗꯨꯅ ꯆꯦꯟꯈꯤ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯇꯤꯌꯥꯒꯤ ꯁꯣ ꯑꯗꯨ ꯌꯥꯝꯅ ꯐꯖꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯖꯦ ꯃꯈꯨꯠꯇ ꯒꯤꯐ ꯑꯃ ꯄꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯒꯤꯐ ꯑꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯒꯤꯐꯅꯤ ꯇꯤꯌꯥꯅ ꯊꯣꯛꯂꯛꯄꯗ ꯖꯦ ꯎꯔꯗꯨꯅ ꯖꯦꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯖꯦꯅ ꯅꯪꯒꯤ ꯁꯣ ꯑꯗꯨ ꯌꯥꯝꯅ ꯐꯖꯈꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯤꯌꯥꯅ ꯍꯥꯏꯔꯛꯏ ꯑꯩ ꯅꯪꯕꯨ ꯊꯥꯒꯠꯄ ꯄꯥꯝꯕꯅꯤ ꯅꯪꯒꯤ ꯃꯔꯝꯅ ꯁꯣ ꯑꯁꯤ ꯍꯤꯠ ꯑꯣꯏꯈꯤꯕꯅꯤ ꯃꯗꯨꯗ ꯖꯦꯅ ꯍꯥꯏꯔꯛꯏ ꯑꯩꯅꯗꯤ ꯁꯨꯞꯅꯇꯒꯤ ꯄꯩꯁꯥ ꯊꯥꯗꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯃꯗꯨꯗ ꯇꯤꯌꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯅ ꯊꯥꯗꯔꯤꯕꯗꯣ ꯄꯩꯁꯥ ꯈꯛꯇ ꯅꯠꯇꯦ ꯅꯍꯥꯛꯀꯤ ꯊꯃꯣꯏꯗꯨꯁꯨ ꯊꯥꯗꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯊꯋꯥꯏ ꯌꯥꯎꯅ ꯇꯧꯈꯤꯕꯅꯤ ꯖꯦꯅ ꯇꯤꯌꯥꯅ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯊꯦꯡꯅꯔꯤꯕꯁꯤ ꯌꯥꯝꯅ ꯐꯔꯦ ꯑꯩ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯅꯤꯡꯗꯨꯅ ꯂꯩꯔꯝꯃꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯇꯤꯌꯥꯅ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯖꯦꯅ ꯁꯥꯏꯟ ꯂꯦꯡꯒ꯭ꯋꯦꯖ ꯁꯤꯖꯤꯟꯅꯗꯨꯅ ꯇꯤꯌꯥꯗ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯇꯤꯌꯥ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤ ꯖꯦꯅ ꯃꯈꯥ ꯇꯥꯔꯛꯈꯤ ꯑꯩ ꯅꯪꯕꯨ ꯍꯦꯛ ꯎꯔꯨꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯅꯨꯡꯁꯤꯕ ꯍꯧꯈ꯭ꯔꯕꯅꯤ ꯖꯦꯅ ꯍꯥꯏꯔꯛꯏ ꯑꯩ ꯁꯪꯁꯥꯔ ꯊꯨꯡꯅ ꯀꯣꯏꯔꯨꯔꯕꯅꯤ ꯑꯗꯨꯃꯛꯇꯕꯨ ꯅꯨꯄꯤ ꯀꯌꯥꯕꯨ ꯑꯩꯅ ꯌꯦꯡꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯃꯠꯇ ꯄꯥꯝꯕ ꯌꯥꯎꯈꯤꯗꯦ ꯅꯪꯒꯤ ꯅꯁꯛꯁꯦ ꯈꯛꯇꯗ ꯑꯩ ꯉꯥꯎꯈꯤꯕꯅꯤ ꯇꯤꯌꯥ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯦ ꯇꯥꯟꯖꯥꯗꯨꯗ ꯇꯤꯌꯥꯒ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥ ꯔꯥꯖ ꯂꯥꯛꯂꯝꯃꯤ ꯔꯥꯖ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯇꯤꯌꯥ ꯔꯥꯖꯀꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯔꯥꯖꯅ ꯍꯥꯏꯔꯛꯏ
ai nangi show se miss tawre habagi nangna chebirani khalubani adu nangi show sigi replay laigadra ai yengjage haidun harami tia amasung ras mahaki bike tongduna satki adumaktabu jede mafam aduna mamai lochaduna adumak lehokhi lambida ras amasung tia gari tongduna lapha matamda mahakna wa karimta ngangrido karigino haiduna ras hanglami nangna ngangbudu tage haiduna leiribani haiduna harami lambida makoina ice cream parlor amada changduna ice cream charami jegi memdani jegi mapana mahakna nupi propose tawduna mai paktuna halaklabani khanduna mahakpu lei chaiduna wokna bahonarami adubu jegi mapana jegi maithongna tariba saktam adudi maithiraktuna lakle habi saktam adu ukibana mahakna jebu thembirami tiana rasa hanami nahak aibu nushibara maduda rasa se yamna phagi jogai togon banupani karinu nang hangliba adubu nahak se ai nangbu ahan ba hek uruba mikuba duda nushiba hokibani tiana hari madu oitaragadi akhoi ni luhongla sidana rasa phagi waina hari akhoi ni se luhongba budi yare adubu akhoi ni da luhongbiga duriba dubu kanano haiduna phagi tawrami somna kanadi jesu mamagi payel lu thakaladuna kapcheraduna ngasidi nahaki namonu pujarake khalambadi adumaktabu ai maithirakle adubu ai honabadi leptri haiduna mamada harami papaduna machana pagi matawadu uraduna ai isada da sumana thogge basi karigino haiduna mathanda matha sajarami mahana mahaki mamadi kawba ngamdre adubu mahaki nuksijaba nupi dubu mahana karamna kawgani nongalakpa matamdadi jena tiyada phone tawrami aduduga tiyabu mahana amuta unanabagidamta harami tiana di phana yazadabni adubu jena hamenbadagi tiya restaurant ta laglami aduga jega unarami restaurant ta yopa matamda tiana jeda mafam asida mi amta leitribasi karigino haiduna hanglami jena hari mafam asida kanamta laglaroi nangidamakta restaurant sing asi pura book tawrabani haiduna harai tiana jeda hanglaki nangna pamlibasi kaino jena hari Pitribi asira leiba mi singsina aiga phaminagi haiduna wazaribni adubu aina dinanga phaminaba pami aigi business ase yamna chawrabani maduda tiana hari nangi chawraba business to gedi letadna aigi pikraba sangsar sida kari dobugi lakpiribano zena ai nambu nusibagini haiduna haraki adumaktabu tiana numin mari kharta khana raga ekhoini nusinare habasi ya bara haiduna haraki thamogi mari ase heta sambaya ro haiduna su haraki aduga aigi thamogi mari asidi ras ka samnakre haiduna su tiana harami adumaktabu jena tiagi makhuda pairaduna nangna pamtaragadi akhoi se hojik thuna ba yai haiduna harpa matamda tiana hare nangi proposal adugi pakhum pamtaragadi pakhum moina ai ngamloi haiduna maha mafam aduri sakthi somna kanari anitana jera themduna lerami aduga hare nanga ma kanu minariba harau harau to minariba minariba khominariba mayam adubu phagira aina di ma se nambu nusibani khalubani papa aduna masana pai matawdu nuaitraduna phagi tawrami aduga hare nupa amalermi mahasina khabarda nupi amta leitre haiduna nupi pami haiduna phongi adumaktabu hapta amai matungda chithi lising ama lai aduga aigi nupi se lojagro haiduna nupa mayamna chithi thare haiduna phagi tawrami anitana hari mahak mafam aduna lak libisina taglibadi mahak nangone interest lai se ulibani na khonabadi le kun haiduna mapa amusung anitana jeda themlami nongalpa matamda tiai birthday ni haiduna jena tiada lai achawba matharami aduga mahana gift ama oina car amaga driver amaga supirami adumaktabu tiana jegi gift adu pamde haiduna driver adu da hantohanki somla kandana rasu tiagi birthday ni haiduna lai edu khulladuna tiai manakta laklami aduga tiada lai edu pirami lai edu urba matamda tia yamna saunninglami aduga aigi birthday ni haraga migi lai khunduru purakte haiduna rasa yamna chaibirami rasa fagi yam togon bamini na mahana yumta halakdibagi maramase garigi chechang yaudre haiduna halakpani haiduna khumlami madura tiana aigi birthday ni na halakpusunata ba haiduna tia yamna saurami adumaktabu jena nangi birthday oina ngasidi gift ama pirage gift asi nahakpu luhongduna pukhrage haiduna haraki maduda tiagi mama aduna yamna fare na khoi ni mari ase kuisu kuire luhongmana fare haiduna haraki maduda rasa hare aigi luhongba se aidi kanam to leite aduna aigi own potki matang da wai sanaba pami haiduna mama aduna harai maduda tiyasu karino mana ngang sibo haiduna khanjeduna lerami mama aduna rasa na pamli basi karino haiduna ingna tapna hanglaki maduda rasa hare aina pamadi nahaga se aigi own pot oina aigi punna minarasi haiduna haraki madura mama aduna luhonga matungda mama na nupi edugi nupamemda leibase hongna dida haiduna harappa matamda rasna atopa migi da leirupsunate nasana pagi da leibani haiduna mahaki mama lusu punna leise haiduna yaki asum tawdana rasna ngasidi aigi family ase mapung phare haiduna makhoi yam haraujaki
ꯔꯥꯁꯅ ꯇꯤꯌꯥꯕꯨ ꯃꯍꯥꯛꯀꯤ ꯕꯥꯔꯗꯦꯅꯤ ꯍꯥꯏꯗꯨꯅ 5-star ꯍꯣꯇꯦꯜ ꯑꯃꯒꯤ ꯃꯃꯥꯡꯗ ꯄꯨꯔꯛꯈꯤ ꯑꯗꯨꯃꯛꯇꯕꯨ 5-star ꯍꯣꯇꯦꯜ ꯑꯗꯨ ꯍꯦꯟꯇꯣꯛꯇꯨꯅ ꯊꯧꯈꯤ ꯃꯍꯥꯛ 5-star ꯍꯣꯇꯦꯜ ꯑꯗꯨꯗꯒꯤ ꯍꯦꯟꯇꯣꯛꯇꯨꯅ ꯊꯧꯔꯕ ꯃꯇꯨꯡꯗ 7-star ꯍꯣꯇꯦꯜꯅꯤ ꯍꯥꯏꯗꯨꯅ ꯑꯆꯝꯕ ꯍꯣꯇꯦꯜ ꯑꯃꯗ ꯄꯨꯔꯛꯈꯤ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯇꯤꯌꯥ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯔꯥꯁꯅ ꯍꯥꯏꯔꯤ ꯃꯐꯝ ꯑꯁꯤ ꯄꯤꯛꯆ ꯇꯥꯔꯒꯁꯨ ꯊꯃꯣꯏ ꯆꯥꯎꯔꯒ ꯂꯣꯏꯔꯦ ꯑꯗꯨꯒ ꯆꯥꯒꯗꯧꯔꯤꯕ ꯑꯗꯣ ꯄꯨꯛ ꯂꯥꯝꯃꯒꯗꯤ ꯂꯣꯏꯅ ꯍꯥꯎꯕꯅꯤ ꯍꯥꯏꯗꯨꯅ ꯇꯤꯌꯥꯕꯨ ꯊꯦꯝꯂꯝꯃꯤ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯔꯥꯁꯅ ꯉꯁꯤꯗꯤ ꯇꯤꯌꯥꯒꯤ ꯕꯥꯔꯗꯦꯅꯤ ꯈꯔ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯅ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯋꯦꯇꯔꯁꯤꯡꯅ ꯃꯈꯣꯏꯒꯤ ꯇꯦꯕꯜꯒꯤ ꯑꯀꯣꯏꯕ ꯑꯗꯨ ꯗꯦꯀꯣꯔꯦꯠ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯎꯕ ꯃꯇꯝꯗ ꯔꯥꯁꯁꯦ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯍꯦꯄꯤ ꯕꯥꯔꯗꯦ ꯇꯤꯌꯥ ꯍꯥꯏꯗꯨꯅ ꯀꯦꯛ ꯑꯆꯧꯕ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯔꯥꯁꯅ ꯃꯁꯤ ꯀꯦꯛꯁꯤꯗꯤ ꯅꯪꯒꯤ ꯑꯣꯏꯔꯝꯃꯣꯏ ꯅꯪꯒꯤ ꯅꯃꯤꯡ ꯃꯈꯣꯏꯅ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯀꯦꯛ ꯑꯁꯤ ꯑꯣꯟꯅꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯦꯞꯈꯠꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯁꯇꯃꯔ ꯀꯌꯥ ꯑꯗꯨꯗ ꯇꯤꯌꯥ ꯀꯧꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯅꯃꯤ ꯑꯗꯨꯃꯛꯇꯕꯨ ꯀꯅꯥꯝꯇꯅ ꯈꯨꯝꯃꯛꯇꯕꯗꯒꯤ ꯅꯪꯒꯤ ꯑꯣꯏꯔꯝ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯔꯥꯁꯇꯤ ꯃꯅꯨꯡꯗ ꯃꯊꯟꯇ ꯃꯊꯥ ꯁꯥꯖꯔꯝꯃꯤ ꯑꯗꯨꯒ ꯇꯤꯌꯥꯕꯨ ꯃꯤꯠ ꯎꯏꯁꯜꯂꯨ ꯂꯥꯏ ꯈꯨꯔꯝꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯨꯔꯝꯍꯜꯂꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯕꯦꯒ ꯑꯗꯨꯗ ꯄꯩꯁꯥ ꯁꯨꯅ ꯌꯥꯎꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯖꯔꯝꯃꯤ ꯔꯥꯁꯇꯗꯤ ꯄꯩꯁꯥ ꯁꯨꯗ꯭ꯔꯒꯗꯤ ꯃꯍꯥꯛ ꯀꯣꯟ ꯐꯦꯡꯕ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯀꯤꯆꯟ ꯑꯗꯨꯒꯤ ꯀꯣꯟ ꯐꯦꯡꯐꯝ ꯎꯔꯝꯃꯤ ꯑꯗꯨꯃꯛꯇꯕꯨ ꯃꯈꯣꯏ ꯀꯦꯛ ꯑꯗꯨ ꯀꯛꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃ꯭ꯌꯨꯖꯤꯁꯤꯌꯟ ꯀꯌꯥ ꯂꯥꯛꯇꯨꯅ ꯚꯥꯏꯑꯣꯂꯤꯟ ꯈꯣꯡꯂꯝꯃꯤ ꯑꯗꯨꯒ ꯍꯦꯄꯤ ꯕꯥꯔꯗꯦꯒꯤ ꯏꯁꯩꯁꯨ ꯁꯛꯂꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯇꯤꯌꯥꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯋꯦꯇꯔ ꯑꯗꯨꯅ ꯀꯦꯛ ꯀꯛꯄ ꯂꯣꯏꯔꯕꯅꯤꯅ ꯃꯦꯟ ꯀꯣꯔꯁ ꯆꯥꯅꯕꯒꯤꯗꯃꯛꯇ ꯔꯥꯁꯇ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯔꯥꯁꯅ ꯀꯩꯗꯧꯕꯒꯤ ꯑꯃꯨꯛ ꯆꯥꯈꯤꯗꯣꯏꯅꯣ ꯃꯊꯛ ꯊꯪꯕ ꯀꯦꯛꯁꯤꯅ ꯑꯩꯅ ꯆꯥꯅꯤ ꯃꯈꯥ ꯊꯪꯕꯁꯤꯅ ꯃꯥꯅ ꯆꯥꯖꯔꯁꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯋꯦꯇꯔ ꯑꯗꯨꯅ ꯐꯥꯒꯤ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯆꯥꯔꯤ ꯊꯛꯂꯤꯕꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯗꯨ ꯖꯦꯅ ꯄꯤꯕ ꯂꯣꯏꯅ ꯑꯣꯏꯔꯝꯃꯤ ꯋꯥꯐꯝ ꯑꯁꯤꯗꯤ ꯇꯤꯌꯥꯅ ꯂꯣꯏꯅ ꯈꯪꯂꯝꯃꯤ ꯑꯗꯨꯕꯨ ꯔꯥꯁꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯈꯟꯖꯗꯨꯅ ꯂꯩꯔꯝꯃꯤ ꯔꯥꯁꯅ ꯑꯩꯗꯤ ꯐꯥꯒꯤ ꯇꯧꯗꯕꯅꯤ ꯌꯥꯔꯒꯗꯤ ꯄꯩꯁꯥ ꯁꯨꯔꯣꯏ ꯍꯥꯏꯔꯒꯅ ꯑꯩꯒꯤ ꯘꯔꯤꯁꯤꯒ ꯑꯦꯗꯖꯁט ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯃꯛꯇ ꯋꯦꯇꯔ ꯑꯗꯨꯅ ꯐꯥꯒꯤ ꯇꯧꯒꯅꯨꯗ ꯁꯥꯔ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯦꯛ ꯄꯨꯗꯨꯅ ꯆꯠꯈꯤ ꯃꯈꯣꯏꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯖꯦꯅ ꯃꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯕꯥꯔꯗꯦ ꯑꯗꯨ ꯅꯨꯡꯉꯥꯏꯈꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯇꯤꯌꯥꯅ ꯖꯦꯕꯨ ꯍꯦꯛ ꯎꯔꯨꯕ ꯃꯇꯝꯗ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯃꯍꯥꯛꯅ ꯂꯣꯏꯅ ꯁꯤꯟꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯕ ꯉꯝꯈꯤ ꯑꯗꯨꯒ ꯖꯦꯗ ꯅꯪꯅ ꯃꯁꯨꯒꯨꯝꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯖꯦꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯦ ꯅꯪꯒ ꯆꯥꯟꯅꯅꯕ ꯁꯤꯟꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯇꯤꯌꯥꯅ ꯖꯦꯗ ꯅꯪꯅ ꯔꯥꯁꯁꯤ ꯃꯇꯤꯛ ꯆꯥꯗꯕ ꯃꯤꯅꯤ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯔꯥꯁꯇ ꯊꯦꯝꯂꯗꯨꯅ ꯑꯩ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯃꯐꯝ ꯑꯁꯤ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯁꯦꯝꯗꯣꯛꯂꯝꯃꯤ ꯑꯗꯨꯃꯛꯇꯕꯨ ꯇꯤꯌꯥꯅ ꯔꯥꯁꯇ ꯑꯣꯟꯁꯤꯜꯂꯗꯨꯅ ꯃꯍꯥꯛꯅ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯃꯛꯇꯕꯨ ꯔꯥꯁꯇ ꯌꯥꯝꯅ ꯐꯖꯕꯤ ꯂꯣꯟꯗꯥꯗ ꯇꯤꯌꯥ ꯅꯪꯁꯦ ꯌꯥꯝꯅ ꯐꯖꯕꯅꯤꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤꯔꯝꯒꯅꯤ ꯑꯗꯨꯃꯛꯇꯕꯨ ꯃꯁꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯖꯦꯗ ꯍꯥꯏꯔꯝꯃꯤ ꯔꯥꯁꯇ ꯖꯦꯅ ꯃꯍꯥꯛꯀꯤ ꯄꯩꯁꯥ ꯌꯥꯎꯕꯗꯨ ꯄꯤꯔꯗꯨꯅ ꯅꯪꯅ ꯁꯤꯟꯕꯤꯔꯕ ꯑꯦꯔꯦꯟꯖꯃꯦꯟ ꯑꯁꯤ ꯌꯥꯝꯅ ꯐꯖꯈ꯭ꯔꯦ ꯑꯗꯣ ꯃꯁꯤꯒꯤ ꯄꯩꯁꯥꯁꯤꯗꯤ ꯂꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯀꯦ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯇꯤꯌꯥꯅ ꯖꯦꯗ ꯂꯩꯁꯤꯜꯂꯗꯨꯅ ꯌꯦꯡꯉꯨ ꯃꯁꯤꯅꯤ ꯑꯩꯒꯤ ꯔꯥꯁꯁꯦ ꯑꯗꯨꯒ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯦꯔꯦꯟꯖꯃꯦꯟ ꯇꯧꯕ ꯌꯥꯝ ꯄꯥꯝ ꯇꯥꯔꯒꯗꯤ ꯃꯊꯪ ꯍꯞꯇꯥꯗ ꯑꯩꯒꯤ ꯂꯨꯍꯣꯡꯕꯅꯤ ꯃꯗꯨꯗ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯥꯛꯅ ꯆꯠꯈꯤ ꯖꯦꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯖꯍꯧꯋꯤ ꯑꯗꯨꯒ ꯔꯥꯁ ꯑꯃꯁꯨꯡ ꯇꯤꯌꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯈꯤ ꯑꯁꯨꯝ ꯀꯨꯏꯁꯜꯂꯛꯑꯗꯨꯅ ꯃꯈꯣꯏ ꯇꯤꯌꯥꯁꯨ ꯑꯉꯥꯡ ꯑꯃ ꯃꯤꯔꯣꯜꯂꯝꯃꯤ ꯅꯣꯡꯃꯗꯤ ꯖꯦꯅ ꯂꯝꯕꯤꯗ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯔꯥꯁ ꯑꯗꯨ ꯃꯍꯥꯛꯀꯤ ꯕꯥꯏꯛ ꯑꯗꯨ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯝꯕꯤꯗ ꯂꯩꯔꯝꯃꯤ ꯖꯦꯅ ꯀꯩꯗꯧꯔꯒꯦ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯈꯥꯝꯂꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯔꯥꯁ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯔꯥꯁꯅ ꯖꯦꯗꯒꯤ ꯂꯤꯐ ꯂꯧꯔꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯆꯠꯇꯨꯅꯦ ꯍꯥꯏꯔꯝꯃꯤ ꯖꯦꯅꯗꯤ ꯈꯪꯖꯗ꯭ꯔꯗꯨꯅ ꯒꯥꯔꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯦꯀꯥꯅꯤꯛꯀꯤ ꯃꯅꯥꯛꯇ ꯆꯠꯀꯗꯕꯅꯤ ꯀꯔꯤꯒꯤꯗꯃꯛꯇꯅ ꯍꯣꯁꯄꯤꯇꯥꯜ ꯆꯠꯇꯣꯏꯗꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯔꯥꯁꯅ ꯇꯤꯌꯥꯗꯨ ꯉꯁꯤ ꯑꯉꯥꯡ ꯎꯅꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯖꯦ ꯉꯛꯇꯨꯔꯤꯕ꯭ꯔꯥ ꯍꯔꯥꯎꯗꯨꯔꯤꯕ꯭ꯔꯥ ꯅꯨꯡꯉꯥꯏꯔꯣꯏꯗꯨꯔꯤꯕ꯭ꯔꯥ ꯃꯍꯥꯛ ꯃꯊꯥ ꯁꯥꯈꯤ ꯑꯗꯨꯃꯛꯇꯕꯨ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯃꯇꯧ ꯑꯗꯨ ꯃꯍꯥꯛꯅ ꯔꯥꯁꯇ ꯎꯠꯂꯝꯗꯦ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯖꯦ ꯑꯃꯁꯨꯡ ꯔꯥꯁ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯖꯦꯗ ꯔꯥꯁꯅ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡ ꯆꯪꯉꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯖꯦꯅ ꯆꯪꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯒꯥꯔꯤ ꯑꯗꯨꯗ ꯂꯩꯍꯧꯋꯤ ꯔꯥꯁꯅ ꯍꯦꯛ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗ ꯊꯦꯠꯇꯨꯅ ꯂꯩꯔꯤꯕ ꯇꯤꯌꯥꯒꯤ ꯐꯣꯇꯣ ꯑꯗꯨ ꯎꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯪꯖꯔꯝꯃꯤ ꯃꯗꯨꯗꯤ ꯖꯦ ꯑꯁꯤ ꯇꯤꯌꯥꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯡꯁꯤꯔꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯈꯪꯕ ꯉꯝꯈꯤ ꯔꯥꯁ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯆꯪꯂꯛꯈꯤ ꯑꯗꯨꯒ ꯑꯉꯥꯡ ꯎꯅꯗꯨꯅ ꯇꯤꯌꯥꯗꯨ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨ ꯆꯪꯂꯛꯇꯨꯅ ꯑꯉꯥꯡ ꯑꯁꯤ ꯀꯅꯥ ꯃꯥꯟꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯅꯔꯝꯃꯤ ꯇꯤꯌꯥ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯃꯛꯇꯕꯨ ꯖꯦꯁꯨ ꯔꯥꯁꯀꯤ ꯃꯇꯨꯡꯗ ꯆꯪꯂꯛꯂꯣꯏ ꯍꯥꯏꯗꯨꯅꯁꯨ ꯃꯍꯥꯛ ꯏꯟꯅꯔꯛꯈꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨ ꯊꯣꯡꯅꯥꯎꯗꯒꯤ ꯂꯣꯟꯅ ꯌꯦꯡꯖꯔꯝꯃꯤ ꯑꯗꯨꯒ ꯃꯊ꯭ꯋꯥꯏ ꯆꯥꯛꯆꯔꯝꯃꯤ ꯔꯥꯁꯅ ꯑꯉꯥꯡ ꯑꯗꯨ ꯄꯝꯈꯠꯂꯗꯨꯅ ꯍꯥꯏꯔꯤ ꯃꯍꯥꯛ ꯑꯁꯦ ꯑꯩꯗꯧꯅꯗꯤ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯗꯧꯅ ꯌꯣꯛꯂꯣꯏ ꯃꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛꯇꯨ ꯂꯣꯏ ꯊꯨꯡꯍꯟꯒꯅꯤ ꯍꯥꯏꯗꯨꯅ
ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯒ ꯇꯤꯌꯥ ꯑꯃꯁꯨꯡ ꯔꯥꯖꯀꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯃꯥꯏꯀꯩ ꯑꯃ ꯂꯥꯛꯈꯤ ꯅꯣꯡꯃꯗꯤ ꯔꯥꯖ ꯑꯗꯨ ꯑꯣꯐꯤꯁꯇꯒꯤ ꯌꯥꯝꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯍꯜꯂꯛꯏ ꯑꯗꯨꯒ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯦ ꯀꯝꯗꯧꯕꯅꯣ ꯈꯪꯗꯦ ꯅꯨꯄꯤ ꯊꯤꯔꯀꯥꯟꯗ ꯈꯔ ꯐꯒꯗ꯭ꯔꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯀꯩꯁꯨ ꯑꯍꯣꯡꯕ ꯂꯩꯇꯦ ꯑꯗꯨꯒ ꯏꯆꯥ ꯌꯥꯎꯔꯀꯥꯟꯗ ꯑꯃꯨꯛ ꯍꯟꯅ ꯐꯒꯗ꯭ꯔꯅ ꯈꯟꯖꯔꯨꯕꯅꯤ ꯑꯗꯨꯁꯨ ꯑꯍꯣꯡꯕ ꯑꯝꯇ ꯂꯩꯇꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯒꯥꯔꯤ ꯃꯆꯥ ꯑꯁꯤꯒ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈꯤꯗꯣꯔꯦ ꯍꯥꯏꯗꯨꯅ ꯏꯁꯧ ꯌꯥꯝ ꯂꯥꯡꯗꯨꯅ ꯂꯩꯖꯔꯝꯃꯤ ꯃꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪ ꯂꯣꯏ ꯊꯥꯗꯣꯛꯑ ꯆꯠꯈ꯭ꯔꯣ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯇꯤꯌꯥꯅ ꯁꯥꯎꯔꯒ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯔꯥꯖꯁꯨ ꯐꯔꯦ ꯀꯩꯅꯣ ꯑꯩꯁꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯅꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ ꯇꯤꯌꯥꯒꯤ ꯃꯃꯥꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯅꯪꯕꯨ ꯔꯥꯖ ꯑꯁꯤ ꯊꯦꯡꯃꯨꯆꯣ ꯍꯥꯏꯗꯨꯅ ꯔꯥꯖꯀꯤ ꯃꯇꯨꯡꯗ ꯇꯤꯌꯥ ꯏꯟꯅꯔꯛꯈꯤ ꯃꯗꯨꯗ ꯔꯥꯖꯅ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯄꯤꯕ ꯀꯥꯔ ꯑꯗꯨ ꯇꯤꯌꯥꯗ ꯎꯠꯂꯗꯨꯅ ꯑꯩ ꯉꯁꯤꯗꯒꯤ ꯃꯁꯤꯒꯤ ꯕꯥꯏꯛ ꯑꯁꯦ ꯊꯧꯔꯔꯣꯏꯗꯕꯅꯤ ꯃꯁꯤꯒꯤ ꯀꯥꯔꯁꯦ ꯊꯧꯔꯗꯕꯅꯤ ꯍꯥꯏꯗꯨꯅ ꯇꯤꯌꯥꯗ ꯐꯥꯒꯤ ꯇꯧꯕ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯑꯗꯨꯅ ꯔꯥꯖꯇ ꯄ꯭ꯔꯃꯣꯁꯟ ꯑꯃꯁꯨ ꯄꯤꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯃꯃꯥꯒ ꯄꯨꯟꯅ ꯔꯦꯁꯇꯨꯔꯦꯟ ꯑꯃꯗ ꯀꯣꯏꯕ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯃꯛꯇꯕꯨ ꯃꯃꯥ ꯑꯗꯨꯅ ꯑꯉꯥꯡ ꯂꯩꯕꯅꯤꯅ ꯑꯩꯗꯤ ꯆꯠꯄ ꯐꯔꯛ ꯇꯥꯔꯒꯅꯤ ꯅꯈꯣꯏ ꯑꯅꯤ ꯀꯣꯏꯊꯣꯛꯂꯨꯔꯣ ꯍꯥꯏꯗꯨꯅ ꯊꯥꯔꯛꯈꯤ ꯔꯥꯖ ꯑꯗꯨ ꯀꯥꯔ ꯑꯃ ꯇꯣꯡꯂꯗꯨꯅ ꯇꯤꯌꯥꯕꯨ ꯄꯨꯔꯗꯨꯅ 5-star ꯍꯣꯇꯦꯜꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯤ ꯑꯗꯨꯗ ꯘꯥꯔꯤ ꯁꯣ ꯑꯗꯨ ꯁꯤꯟꯅꯔꯗꯨꯅ ꯌꯥꯝꯅ ꯒꯣꯞ ꯁꯣꯞ ꯇꯧꯗꯨꯅ ꯍꯣꯇꯦꯜ ꯃꯅꯨꯡꯗ ꯆꯪꯂꯛꯈꯤ ꯃꯈꯣꯏꯅ ꯍꯣꯇꯦꯜ ꯃꯅꯨꯡꯗ ꯐꯝꯕ ꯃꯇꯝꯗ ꯇꯤꯌꯥ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯗꯨꯅ ꯔꯥꯖ ꯍꯥꯏꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯖꯦꯁꯨ ꯍꯣꯇꯦꯜ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯑꯅꯤꯇꯥꯒ ꯐꯝꯃꯤꯟꯅꯗꯨꯅ ꯌꯨ ꯊꯛꯂꯗꯨꯅ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯇꯤꯌꯥꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯀꯥꯎꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯐꯅꯌꯥꯝ ꯀꯨꯏꯔꯕ ꯃꯇꯝ ꯐꯥꯎꯕ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯅꯤꯇꯥꯅ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯇꯤꯌꯥꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯍꯔꯥꯎꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯈꯤꯕ ꯃꯇꯝꯗ ꯅꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯖꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ ꯑꯗꯨꯒ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯌꯨ ꯊꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯌꯨ ꯑꯗꯨ ꯍꯩꯗꯣꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯑꯅꯤꯇꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯔꯥꯖ ꯑꯃꯁꯨꯡ ꯇꯤꯌꯥ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯏꯁ ꯄꯩꯁꯥꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯉꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯔꯥꯖꯅ ꯍꯥꯏꯔꯛꯈꯤ ꯆꯪꯅꯤꯡꯈꯣꯗꯅ 5-star ꯍꯣꯇꯦꯜ ꯑꯗꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯨꯃꯥꯏꯅ ꯇꯥꯡꯂꯝꯅꯤ ꯈꯪ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯆꯪꯖꯔꯝꯃꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯔꯥꯖꯅ ꯉꯁꯤꯗꯤ ꯅꯪꯒꯤ ꯕꯥꯔꯊꯗꯦꯅꯤ ꯑꯗꯨꯅ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ ꯑꯅꯤꯇꯥꯅ ꯖꯦꯕꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯂꯩꯔꯤꯕ ꯃꯐꯝ ꯄꯥꯔꯀꯤꯡ ꯑꯗꯨꯗ ꯄꯨꯔꯛꯈꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯃꯛꯁꯨ ꯌꯨ ꯈꯔ ꯉꯥꯎꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕు ꯖꯦꯗꯤ ꯐꯖꯅ ꯉꯥꯎꯔꯦ ꯑꯅꯤꯇꯥꯅ ꯍꯥꯏꯔꯦ ꯐꯔꯦ ꯅꯪꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯦ ꯕꯕꯥ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯒꯅꯤ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒꯗꯤ ꯀꯥꯎꯗꯣꯏꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯖꯦꯅ ꯅꯪꯅ ꯑꯩꯕꯨ ꯁꯨꯡꯊꯥ ꯊꯥꯖꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯊꯥꯖꯗꯕꯒꯤ ꯋꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯅꯤꯇꯥꯅ ꯑꯃꯨꯛ ꯈꯨꯝꯂꯝꯃꯤ ꯃꯗꯨꯗꯒꯤ ꯖꯦꯅ ꯒꯥꯔꯤꯒꯤ ꯁꯣ ꯑꯗꯨ ꯄꯤꯔꯛꯑꯣ ꯑꯩ ꯊꯧꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯅꯤꯇꯥꯅ ꯉꯁꯤꯗꯤ ꯑꯩ ꯊꯧꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯖꯦꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯅꯪ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯊꯥꯖꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯑꯅꯤꯇꯥꯅ ꯒꯥꯔꯤ ꯁꯣ ꯑꯗꯨ ꯄꯤꯔꯗꯨꯅ ꯖꯦ ꯑꯗꯨ ꯒꯥꯔꯤ ꯊꯧꯔꯛꯈꯤ ꯖꯦꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯕ ꯃꯇꯝꯗ ꯂꯝꯕꯤꯗ ꯍꯥꯏ ꯊꯧꯔꯛꯈꯤ ꯂꯝꯕꯤꯗ ꯒꯥꯔꯤ ꯊꯧꯔꯛꯄꯗꯨ ꯃꯍꯥꯛꯅ ꯔꯣꯡ ꯂꯦꯟꯗꯁꯨ ꯊꯧꯔꯝꯃꯤ ꯃꯍꯥꯛꯅ ꯁꯨꯝ ꯒꯥꯔꯤꯗꯣ ꯍꯥꯏ ꯊꯧꯔꯛꯄ ꯃꯇꯝꯗ ꯈꯪꯍꯧꯗꯕ ꯃꯤꯀꯨꯞ ꯑꯃꯗ ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯇꯣꯞꯄ ꯑꯃꯒ ꯊꯣꯝꯖꯤꯟꯅꯔꯝꯃꯤ ꯑꯗꯨꯃꯛꯇꯕꯨ ꯊꯣꯝꯖꯤꯜꯂꯤꯕ ꯒꯥꯔꯤ ꯑꯗꯨ ꯖꯦ ꯑꯃꯁꯨꯡ ꯇꯤꯌꯥ ꯊꯧꯗꯨꯅ ꯂꯥꯛꯄ ꯒꯥꯔꯤ ꯑꯗꯨ ꯑꯣꯏꯔꯝꯃꯤ ꯈꯨꯗꯛꯇ ꯑꯅꯤꯇꯥ ꯃꯊ꯭ꯋꯥꯏ ꯊꯥꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯇꯤꯌꯥ ꯑꯗꯨ ꯒꯥꯔꯤꯗꯨꯗꯒꯤ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯝꯃꯤ ꯖꯦ ꯃꯐꯝ ꯑꯗꯨꯗ ꯍꯥꯊꯨ ꯆꯦꯜꯂꯛꯈꯤ ꯑꯗꯨꯃꯛꯇꯕꯨ ꯃꯇꯝ ꯑꯗꯨ ꯌꯥꯝꯅ ꯊꯦꯡꯈꯤꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯔꯥꯖ ꯖꯦꯒꯤ ꯇꯝꯄꯥꯛꯇ ꯃꯊ꯭ꯋꯥꯏ ꯊꯥꯈꯤꯔꯝꯃꯤ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯗ ꯔꯥꯖ ꯑꯃꯁꯨꯡ ꯑꯅꯤꯇꯥꯒꯤ ꯃꯊ꯭ꯋꯥꯏ ꯃꯥꯡꯈꯤ ꯑꯗꯨꯒ ꯇꯤꯌꯥꯅ ꯋꯥꯟꯊꯗꯨꯅ ꯂꯩꯔꯝꯃꯤ ꯖꯦꯁꯨ ꯃꯐꯝ ꯑꯗꯨꯗ ꯈꯨꯗꯛꯇ ꯋꯥꯟꯊꯈꯤ ꯖꯦꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯃꯤꯀꯞ ꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯇꯤꯌꯥ ꯀꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯖꯦꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯇꯤꯌꯥꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯖꯦ ꯍꯥꯊꯨ ꯄꯥꯈꯠꯇꯨꯅ ꯇꯤꯌꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯇꯤꯌꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯐꯥꯎꯕ ꯃꯁꯛ ꯈꯪꯕ ꯉꯝꯖꯈꯤꯗꯦ ꯃꯃꯥ ꯑꯗꯨꯅ ꯗꯣꯛꯇꯔꯗ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯪꯖꯔꯝꯃꯤ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯁꯦ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯤ ꯅ꯭ꯌꯨꯔꯣꯁꯔꯖꯟ ꯑꯐꯥꯎꯕ ꯈꯔ ꯀꯧꯗ ꯌꯥꯔꯔꯣꯏ ꯄꯩꯁꯥꯒꯤ ꯊꯧꯔꯥꯡ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯖꯦꯒꯤ ꯃꯄꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯅ ꯄꯩꯁꯥꯒꯤꯗꯃꯛꯇꯗꯤ ꯋꯥꯕꯤꯒꯅꯨ ꯑꯉꯥꯡ ꯑꯁꯤ ꯐꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯤꯌꯥꯒꯤ ꯃꯃꯥꯅ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯃꯍꯥꯛꯅ ꯄꯩꯁꯥ ꯂꯣꯏꯅ ꯄꯨꯊꯣꯛꯈꯤꯗꯣꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔꯗ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯗꯣꯛꯇꯔꯅ ꯃꯁꯛ ꯇꯥꯛꯈꯤ ꯃꯍꯥꯛꯁꯦ ꯃꯤꯁꯇꯔ ꯃꯦꯍꯇꯥꯅꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒꯤ ꯒꯥꯔꯤꯒꯅꯤ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯤ ꯒꯥꯔꯤꯒꯤ ꯑꯦꯛꯁꯤꯗꯦꯟ ꯇꯧꯈꯤꯕꯗꯨ ꯍꯥꯏꯗꯨꯅ ꯃꯁꯛ ꯇꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯤꯁꯇꯔ ꯃꯦꯍꯇꯥꯕꯨ ꯗꯣꯛꯇꯔꯅ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯒꯗꯕ ꯂꯩ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯆꯠꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯖꯦ ꯇꯤꯌꯥꯒꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯉꯥꯛꯄꯤꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯃꯛꯇꯕꯨ ꯁꯥꯎꯅꯤꯡꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯅ ꯖꯦꯒꯤ ꯃꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ ꯖꯦꯅ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯐꯨꯕꯤꯅꯤꯡꯉꯤꯈꯩ ꯐꯨꯕꯤꯌꯨ ꯅꯨꯃꯤꯠ ꯑꯗꯣ ꯑꯩꯅ ꯌꯨ ꯉꯥꯎꯗꯨꯅ ꯇꯧꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯅꯤꯇꯥꯒꯤ ꯃꯊ꯭ꯋꯥꯏꯁꯨ ꯃꯥꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯖꯦ ꯆꯥꯛꯇꯨꯅ ꯀꯞꯆꯔꯝꯃꯤ
ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯅꯤꯇꯥꯅ ꯒꯥꯔꯤ ꯑꯗꯨ ꯃꯍꯥꯛ ꯊꯧꯖꯒꯦ ꯍꯥꯏꯗꯨꯅ ꯐꯅꯥꯝ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯊꯧꯈꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯑꯩꯅ ꯌꯥꯔꯝ ꯇꯥꯔꯒꯗꯤ ꯔꯥꯖꯀꯤ ꯃꯊ꯭ꯋꯥꯏꯗꯣ ꯍꯤꯡꯖꯍꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯖꯦ ꯆꯥꯎꯅ ꯀꯞꯆꯔꯝꯃꯤ ꯇꯤꯌꯥꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯅꯪꯒꯤ ꯒꯥꯔꯤꯗꯨꯒꯤ ꯃꯈꯥꯗ ꯇꯛꯈꯥꯏꯔꯤꯕꯁꯦ ꯔꯥꯖ ꯈꯛꯇ ꯅꯠꯇꯦ ꯑꯩꯒꯤ ꯏꯃꯨꯡ ꯄꯨꯝꯅꯃꯛ ꯇꯛꯈꯥꯏꯔꯕꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤꯕꯅꯤ ꯅꯪꯅ ꯃꯤꯀꯨꯞ ꯑꯃꯗ ꯃꯍꯥꯛꯄꯨ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯍꯜꯂꯕꯅꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯟꯁꯨ ꯑꯗꯨꯅ ꯃꯃꯥꯇꯕꯨ ꯉꯥꯏꯗꯨꯅ ꯂꯩꯖꯔꯤ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨ ꯍꯪꯂꯝꯃꯤ ꯃꯍꯥꯛꯇꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯆꯠꯄ ꯐꯥꯎꯕ ꯇꯝꯖꯗ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯃꯍꯥꯛꯄꯨ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯍꯜꯂꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯀ꯭ꯔꯥꯏꯝ ꯑꯃ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗ ꯉꯥꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕ ꯂꯥꯛꯆꯔꯤꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯖꯦꯗ ꯊꯤꯅ ꯆꯩꯔꯝꯃꯤ ꯃꯃꯥꯗꯨꯅ ꯃꯈꯥ ꯇꯥꯔꯛꯈꯤ ꯅꯪꯅ ꯉꯝꯗꯣꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯑꯩꯒꯤ ꯔꯥꯖ ꯑꯗꯨꯕꯨ ꯃꯊ꯭ꯋꯥꯏ ꯍꯤꯡꯍꯜꯂꯗꯨꯅ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯍꯟꯕ ꯉꯝꯗꯣꯔꯤꯕ꯭ꯔꯥ ꯅꯪ ꯀꯔꯤꯝꯇ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯑꯗꯨꯒ ꯖꯦꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯀꯞꯆꯗꯨꯅ ꯑꯗꯨꯃꯛ ꯂꯩꯖꯍꯧꯋꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯃꯥ ꯑꯗꯨꯗ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯁꯤ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕꯗꯒꯤ ꯃꯀꯣꯛ ꯁꯣꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯦꯃꯣꯔꯤ ꯑꯁꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯗꯣꯛꯇꯔꯒꯤ ꯋꯥꯍꯩ ꯑꯗꯨ ꯔꯥꯖ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯄꯥꯗꯨꯁꯨ ꯇꯥꯔꯝꯃꯤ ꯗꯣꯛꯇꯔ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯋꯥꯅ ꯅꯪꯁꯦ ꯃꯍꯥꯛꯀꯤ ꯃꯃꯥꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯕ ꯄꯣꯔꯛꯄ ꯉꯝꯍꯟꯈꯤꯕꯅꯤ ꯃꯃꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯦꯃꯣꯔꯤꯁꯤ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯃꯛꯇꯕꯨ ꯗꯣꯛꯇꯔꯅ ꯅꯣꯡꯃ ꯅꯤꯅꯤ ꯊꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯆꯍꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯁꯨꯡꯂꯥꯛ ꯂꯥꯛꯇꯕꯁꯨ ꯌꯥꯏ ꯃꯍꯥꯛꯁꯦ ꯑꯁꯨꯝ ꯍꯤꯡꯕ ꯇꯥꯏ ꯑꯩꯈꯣꯏꯅꯗꯤ ꯃꯃꯥꯡꯗꯒꯤ ꯋꯥꯔꯤ ꯀꯌꯥ ꯂꯤꯔꯗꯨꯅ ꯄꯦꯁꯦꯟ ꯑꯃꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗꯒꯤ ꯋꯥꯔꯤ ꯅꯤꯡꯁꯤꯡꯍꯟꯕꯗꯤ ꯌꯥꯎꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯀꯦꯁ ꯑꯁꯤꯗꯤ ꯃꯌꯥꯝꯒ ꯃꯥꯟꯅꯗꯦ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯅꯤꯡꯁꯤꯡꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯦꯁꯔ ꯄꯤꯕ ꯃꯇꯝꯗ ꯃꯍꯥꯛ ꯉꯥꯎꯗꯨꯅ ꯆꯠꯈꯤꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯀꯤ ꯃꯊ꯭ꯋꯥꯏ ꯃꯥꯡꯈꯤꯕꯁꯨ ꯌꯥꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯗ ꯗꯣꯛꯇꯔꯅ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯆꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯂꯣꯠꯄ ꯇꯥꯏ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯗꯨꯅ ꯍꯥꯏꯔꯝꯃꯤ ꯇꯤꯌꯥꯒꯕꯨ ꯍꯦꯛ ꯃꯔꯤ ꯂꯩꯅꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯂꯣꯏꯅ ꯃꯥꯡꯍꯟꯈ꯭ꯔꯣ ꯑꯗꯨꯒ ꯌꯥꯔꯒꯗꯤ ꯃꯍꯥꯛꯄꯨ ꯑꯅꯧꯕ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯑꯅꯧꯕ ꯁ꯭ꯇꯥꯏꯜ ꯑꯃ ꯍꯧꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯇꯤꯌꯥꯒꯤ ꯃꯃꯥꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯊꯛꯀꯤ ꯑꯣꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯗꯨ ꯂꯣꯏꯅ ꯃꯥꯡꯍꯟꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯔꯥꯖꯀꯤ ꯐꯣꯇꯣ ꯑꯗꯨꯁꯨ ꯏꯁꯤꯡꯗ ꯊꯥꯗꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨꯁꯨ ꯂꯣꯠꯁꯤꯟꯈꯤ ꯅꯣꯡꯃꯗꯤ ꯃꯤꯁꯤꯁ ꯕꯔꯨꯆꯥ ꯂꯥꯛꯇꯨꯅ ꯇꯤꯌꯥꯒ ꯍꯣꯁꯄꯤꯇꯥꯜꯗ ꯎꯅꯔꯝꯃꯤ ꯃꯤꯁꯤꯁ ꯕꯔꯨꯆꯥꯅ ꯇꯤꯌꯥꯒꯤ ꯃꯃꯥꯡꯊꯛꯀꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯅꯔꯁ ꯑꯗꯨꯅ ꯀꯧꯊꯣꯛꯈꯤ ꯇꯤꯌꯥꯅ ꯅꯔꯁ ꯑꯗꯨꯅ ꯃꯍꯥꯛꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯅꯃꯤ ꯑꯗꯨꯕꯨ ꯅꯔꯁ ꯑꯗꯨꯅ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯤꯌꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯁꯤ ꯃꯤꯁꯤꯁ ꯕꯔꯨꯆꯥꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯅ ꯂꯤꯔꯝꯃꯤ ꯑꯩꯗꯤ ꯁꯣꯏꯔꯝꯒꯅꯤꯗ ꯋꯥꯔꯤ ꯄꯨꯝꯕꯁꯤ ꯂꯣꯏ ꯂꯤꯊꯣꯛꯑꯃꯗꯤ ꯍꯥꯏꯗꯨꯅ ꯃꯤꯁꯤꯁ ꯕꯔꯨꯆꯥꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯖꯦꯅ ꯇꯤꯌꯥꯒꯤ ꯃꯃꯥꯏ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯃꯤꯁꯤꯁ ꯕꯔꯨꯆꯥꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯊꯣꯛꯂꯛꯀꯅꯤ ꯅꯪꯅ ꯑꯩꯁꯦ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯁꯨ ꯈꯪꯉꯤ ꯑꯗꯨꯃꯛꯇꯕꯨ ꯇꯤꯌꯥꯒꯤ ꯈꯟꯕꯤꯔꯗꯨꯅ ꯇꯤꯌꯥ ꯑꯁꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯄꯨꯔꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄꯁꯦ ꯅꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯑꯩ ꯄ꯭ꯔꯥꯏꯆꯤꯠ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯇꯤꯌꯥꯒꯤ ꯃꯄꯥꯗꯨ ꯆꯪꯁꯤꯜꯂꯛꯗꯨꯅ ꯑꯁꯣꯛꯄꯁꯦ ꯍꯤꯗꯥꯛ ꯇꯧꯔꯒ ꯐꯕꯅꯤ ꯑꯗꯨꯒ ꯑꯋꯥꯕ ꯑꯁꯤꯅ ꯃꯌꯥꯝꯗ ꯈꯥꯏꯗꯣꯛꯑꯒ ꯐꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯇꯤꯌꯥꯒꯤ ꯃꯃꯥꯅ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯥꯛꯅ ꯍꯪꯂꯝꯃꯤ ꯂꯣꯏꯅꯃꯛ ꯀꯥꯎꯊꯣꯛꯑꯒ ꯃꯍꯥꯛ ꯑꯁꯤ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯖꯦꯅ ꯍꯥꯏꯔꯦ ꯇꯤꯌꯥꯅ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯈꯣꯏꯅ ꯄꯤꯅꯤꯡꯕ ꯗꯟꯗꯤꯗꯨ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯖꯦꯒꯤ ꯃꯄꯥꯗꯨ ꯆꯪꯁꯤꯜꯂꯛꯗꯨꯅ ꯅꯪꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯅꯪꯅ ꯑꯩ ꯏꯆꯥꯅꯨꯄꯥ ꯑꯁꯦ ꯉꯥꯛꯄꯤꯕ ꯉꯝꯃꯣꯏ ꯀꯔꯤꯝꯇ ꯇꯧꯔꯣꯏ ꯁꯤ ꯅꯠꯇ꯭ꯔꯥ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯣ ꯑꯗꯨꯗꯨꯒ ꯋꯥ ꯄꯨꯝꯕꯁꯦ ꯂꯣꯏꯅ ꯍꯥꯏꯗꯣꯛꯑꯣ ꯑꯗꯨꯗꯨꯒ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯖꯦꯒꯤ ꯃꯄꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯌꯦꯡꯉꯨ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕ ꯈꯨꯗꯤꯡꯃꯛꯇ ꯃꯤꯁꯤꯡꯁꯦ ꯄꯩꯁꯥ ꯄꯤꯖꯅꯔꯒ ꯋꯥ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏ ꯅꯝꯁꯤꯟꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯤ ꯑꯦꯛꯁꯤꯗꯦꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯈꯪꯂꯗꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯗꯨꯅ ꯆꯠꯄ ꯄꯥꯝꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯇꯤꯌꯥꯒꯤ ꯈꯪꯅꯕ ꯑꯃꯅ ꯃꯃꯥꯡꯊꯛꯀꯤ ꯋꯥꯔꯤ ꯑꯗꯨ ꯃꯉꯣꯟꯗ ꯂꯣꯏꯅ ꯂꯤꯔꯨꯔꯕꯗꯤ ꯁꯤꯕꯒꯤ ꯃꯆꯥꯛ ꯑꯣꯏꯗꯣꯔꯤꯕꯅꯤ ꯑꯗꯨꯗꯨꯅ ꯃꯁꯤ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇꯅꯤ ꯖꯦꯒꯤ ꯃꯄꯥꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯁꯣꯏꯈꯤꯕꯗꯒꯤ ꯔꯥꯖꯀꯤ ꯃꯊ꯭ꯋꯥꯏ ꯃꯥꯡꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯅꯥꯄꯟ ꯑꯃꯁꯨꯡ ꯏꯒꯣ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯒꯤ ꯃꯊ꯭ꯋꯥꯏ ꯂꯧꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯤꯌꯥꯒꯤ ꯃꯃꯥ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯕꯨ ꯉꯥꯛꯄꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯉꯥꯛꯄꯤꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯃꯛꯇꯕꯨ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤ ꯑꯃꯁꯨꯡ ꯅꯁꯨ ꯅꯨꯄꯥꯒꯤ ꯈꯜꯂꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯤ ꯌꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯇꯤꯌꯥꯒꯤ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯇꯤꯌꯥꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥꯗ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯑꯅꯤꯇꯥꯒꯤ ꯃꯌꯨꯝꯗ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨ ꯑꯅꯤꯇꯥ ꯑꯃꯁꯨꯡ ꯖꯦꯒꯤ ꯃꯆꯥꯅꯤ ꯑꯗꯨꯒ ꯑꯅꯤꯇꯥ ꯑꯗꯨ ꯑꯦꯛꯁꯤꯗꯦꯟꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯤꯌꯥꯗ ꯍꯥꯏꯖꯤꯜꯂꯝꯃꯤ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯗ ꯑꯅꯤꯇꯥ ꯑꯃꯁꯨꯡ ꯖꯦꯁꯨ ꯌꯥꯎꯕꯅꯤ ꯑꯅꯤꯇꯥꯒꯤ ꯃꯊ꯭ꯋꯥꯏꯗꯤ ꯃꯥꯡꯈ꯭ꯔꯦ ꯖꯦꯗꯤ ꯁꯣꯛꯍꯧꯗ꯭ꯔꯦ ꯅꯪꯁꯨ ꯃꯦꯃꯣꯔꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯍꯥꯏꯖꯤꯜꯂꯝꯃꯤ ꯖꯦꯅ ꯑꯉꯥꯡ ꯂꯧꯗꯨꯅ ꯂꯩꯕ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯇꯤꯌꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯖꯦꯗꯒꯤ ꯑꯉꯥꯡ ꯑꯗꯨ ꯂꯧꯔꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯊꯦꯝꯂꯝꯃꯤ ꯇꯤꯌꯥꯅ ꯖꯦꯗ ꯍꯥꯏꯔꯛꯏ ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯔꯤꯕ ꯃꯌꯥꯝꯁꯦ
ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯗꯨꯅ ꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯖꯦꯅ ꯅꯪꯉꯣꯟꯗ ꯊꯣꯛꯂꯤꯕꯁꯦ ꯑꯩꯅ ꯊꯣꯛꯍꯟꯕꯅꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯇꯤꯌꯥꯅ ꯍꯥꯏꯔꯦ ꯅꯪꯒꯤ ꯃꯥꯡꯖꯔꯤꯕꯗꯨꯒ ꯈꯜꯂꯨꯔꯒꯗꯤ ꯑꯩꯒꯤ ꯃꯥꯡꯖꯔꯤꯕꯁꯤꯗꯤ ꯀꯩꯁꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯈꯟꯕꯤꯔꯅꯨꯗ ꯍꯥꯏꯗꯨꯅ ꯇꯤꯌꯥꯅ ꯖꯦꯗ ꯊꯦꯝꯂꯝꯃꯤ ꯑꯩ ꯑꯅꯤꯇꯥꯒꯤ ꯈꯜꯂꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯃꯛꯇꯕꯨ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗꯤ ꯂꯦꯞꯄꯗꯤ ꯌꯥꯗꯦꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯖꯦ ꯑꯃꯁꯨꯡ ꯇꯤꯌꯥꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨ ꯀꯦꯞ ꯇꯥꯎꯟ ꯌꯧꯔꯛꯈꯤ ꯀꯦꯞ ꯇꯥꯎꯟ ꯌꯧꯕ ꯃꯇꯝꯗ ꯖꯦꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯑꯣꯛꯄ ꯂꯥꯛꯂꯝꯃꯤ ꯑꯦꯌꯔꯄꯣꯔꯠꯇ ꯌꯧꯔꯛꯄ ꯃꯇꯝꯗ ꯖꯦꯅ ꯒꯥꯔꯤ ꯊꯧꯒꯦ ꯇꯧꯕꯗ ꯃꯃꯥꯡꯊꯛꯀꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯍꯥꯛ ꯒꯥꯔꯤ ꯑꯗꯨ ꯄꯥꯏꯕ ꯉꯝꯈꯤꯗꯦ ꯑꯗꯨꯒ ꯗ꯭ꯔꯥꯏꯚꯔꯗ ꯒꯥꯔꯤ ꯑꯗꯨ ꯊꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯌꯨꯝ ꯇꯝꯅ ꯄꯨꯔꯛꯈꯤ ꯑꯗꯨꯒ ꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯉꯥꯡ ꯑꯗꯨ ꯇꯤꯌꯥꯒꯤ ꯃꯆꯥ ꯑꯣꯏꯖꯔꯕꯁꯨ ꯇꯤꯌꯥꯅ ꯄꯝꯗꯨꯅ ꯂꯥꯛꯄꯗꯨ ꯃꯄꯥ ꯆꯠꯈꯤꯗꯣꯔꯦ ꯍꯥꯏꯗꯨꯅ ꯃꯄꯥ ꯀꯧꯔꯒ ꯑꯉꯥꯡ ꯑꯗꯨ ꯖꯦꯗ ꯄꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯃꯃꯥꯃꯛꯅ ꯑꯉꯥꯡ ꯑꯁꯤ ꯃꯤꯉꯣꯟꯗ ꯁꯤꯟꯅꯈ꯭ꯔꯕꯅꯤꯀꯣ ꯍꯥꯏꯗꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯗꯅ ꯑꯉꯥꯡ ꯑꯗꯨꯅ ꯌꯦꯡꯖꯗꯨꯅ ꯂꯩꯖꯍꯧꯋꯤ ꯇꯤꯌꯥꯒꯤ ꯃꯃꯥ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯑꯉꯥꯡꯅ ꯁꯨ ꯇꯧꯁꯤꯟꯕ ꯃꯇꯝꯗ ꯖꯦꯗꯤ ꯀꯝꯗꯧꯅ ꯁꯤꯟꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯍꯥꯏꯕꯁꯤ ꯈꯪꯂꯝꯗꯦ ꯃꯃꯥꯒꯤ ꯊꯃꯣꯏ ꯄꯥꯜꯂꯨꯕ ꯀꯧꯕꯅꯤꯅ ꯇꯤꯌꯥ ꯑꯗꯨ ꯑꯉꯥꯡ ꯀꯞꯄꯩ ꯃꯈꯣꯟ ꯇꯥꯕ ꯃꯇꯝꯗ ꯖꯦꯒꯤ ꯃꯅꯥꯛꯇꯝꯅ ꯆꯦꯜꯂꯛꯈꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯗꯥꯏꯄꯔ ꯑꯗꯨ ꯁꯤꯜꯂꯝꯃꯤ ꯇꯤꯌꯥꯅ ꯍꯥꯏꯔꯦ ꯅꯪ ꯑꯉꯥꯡ ꯑꯁꯤ ꯁꯦꯟꯅꯕ ꯁꯨꯡꯍꯩ ꯍꯩꯇꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯖꯦꯅ ꯍꯥꯏꯔꯦ ꯃꯃꯥꯡꯊꯛꯇꯗꯤ ꯑꯉꯥꯡ ꯑꯁꯤ ꯃꯃꯥꯗꯒꯤ ꯍꯦꯟꯅ ꯀꯅꯥꯝꯇ ꯂꯧꯕ ꯌꯥꯗꯕꯅꯤ ꯑꯗꯨꯅ ꯑꯩ ꯀꯔꯤꯝꯇ ꯇꯝꯃꯨꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯅꯤꯇꯥ ꯑꯁꯤ ꯇꯤꯌꯥꯒꯤ ꯃꯃꯥꯟꯅꯕꯤꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯊꯥꯖꯕ ꯄꯤꯈꯤꯕꯅꯤꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯗꯣꯝꯆꯥꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯊꯟꯇ ꯈꯟꯖꯔꯝꯃꯤ ꯑꯗꯨꯒ ꯉꯁꯤꯗꯒꯤꯗꯤ ꯃꯗꯣꯝꯆꯥꯒ ꯂꯩꯃꯤꯟꯅꯗꯣꯔꯕꯅꯤ ꯍꯥꯏꯗꯨꯅ ꯖꯦꯗ ꯍꯥꯏꯔꯝꯃꯤ ꯇꯤꯌꯥꯅ ꯍꯥꯏꯔꯦ ꯐꯔꯦꯅꯦ ꯑꯗꯣ ꯃꯥꯁꯦ ꯀꯅꯥ ꯃꯥꯟꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯖꯦꯅ ꯇꯤꯌꯥꯗ ꯌꯦꯡꯖꯔꯗꯨꯅ ꯃꯃꯥꯒ ꯆꯞ ꯃꯥꯟꯅꯩ ꯃꯃꯤꯠꯇꯒꯤ ꯃꯆꯤꯟꯗꯒꯤ ꯃꯅꯥꯇꯣꯟꯗꯒꯤ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯇꯤꯌꯥꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯏꯁꯩ ꯁꯛꯇꯨꯅ ꯊꯦꯝꯂꯝꯃꯤ ꯃꯁꯤꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯌꯥꯝꯅ ꯐꯖꯔꯕ ꯏꯁꯩ ꯑꯗꯨꯁꯨ ꯌꯥꯎꯔꯤꯕꯅꯤ ꯇꯤꯌꯥꯒ ꯖꯦꯒ ꯂꯩꯃꯤꯟꯅꯕ ꯀꯧꯔꯕꯅꯤꯅ ꯖꯦꯕꯨ ꯇꯤꯌꯥꯅ ꯅꯨꯡꯁꯤꯕ ꯍꯧꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯣꯡ ꯉꯥꯜꯂꯛꯄ ꯃꯇꯝꯗ ꯖꯦꯒꯤꯗꯃꯛꯇ ꯆꯥ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯇꯤꯌꯥꯅ ꯖꯦꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯐꯝꯊꯔꯝꯃꯤ ꯑꯗꯨꯕꯨ ꯖꯦꯅ ꯇꯤꯌꯥꯒꯤ ꯃꯃꯥ ꯑꯗꯨ ꯀꯤꯖꯕꯅꯤꯅ ꯋꯥꯔꯤ ꯀꯨꯏꯅ ꯁꯥꯟꯅꯔꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯑꯁꯥꯕ ꯆꯥ ꯑꯗꯨ ꯒꯨꯔꯨ ꯒꯨꯔꯨ ꯊꯛꯆꯟꯗꯨꯅ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯃꯛꯇꯕꯨ ꯇꯤꯌꯥꯅ ꯖꯦ ꯑꯗꯨ ꯐꯥꯔꯗꯨꯅ ꯑꯁꯨꯛ ꯁꯥꯕ ꯆꯥ ꯑꯁꯤ ꯀꯔꯝꯅ ꯊꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯉꯛꯇꯨꯅ ꯍꯪꯂꯝꯃꯤ ꯖꯦꯁꯨ ꯑꯣꯐꯤꯁ ꯊꯦꯡꯅꯩ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯆꯠꯀꯦ ꯇꯧꯔꯝꯃꯤ ꯃꯗꯨꯗ ꯑꯩ ꯆꯥ ꯑꯃꯇ ꯊꯛꯀꯦ ꯉꯥꯛꯇ ꯉꯥꯏꯈꯣꯗꯅ ꯍꯥꯏꯗꯨꯅ ꯇꯤꯌꯥꯅ ꯍꯥꯏꯔꯝꯃꯤ ꯖꯦꯅ ꯅꯪ ꯀꯦꯞ ꯇꯥꯎꯟꯁꯦ ꯀꯝꯗꯧꯏ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯃꯗꯨꯗ ꯇꯤꯌꯥꯅ ꯍꯥꯏꯔꯦ ꯌꯥꯝ ꯐꯖꯩ ꯑꯩꯒꯤ ꯕꯤꯜꯗꯤꯡ ꯑꯁꯤꯗꯒꯤ ꯑꯗꯨ ꯎꯏ ꯑꯗꯥ ꯎꯏ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯖꯦꯗ ꯏꯟꯗꯥꯏꯔꯦꯛꯠꯂꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯖꯦꯅ ꯃꯍꯥꯛꯄꯨ ꯀꯦꯞ ꯇꯥꯎꯟ ꯀꯣꯏꯕ ꯄꯨꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯖꯦ ꯑꯃꯁꯨꯡ ꯇꯤꯌꯥ ꯁꯃꯨꯗ꯭ꯔꯗ ꯌꯦꯡꯂꯨꯗꯨꯅ ꯃꯈꯣꯏ ꯑꯁꯤ ꯑꯔꯥꯞꯄ ꯂꯝꯗꯒꯤ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯊꯨꯡꯂꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯇꯤꯌꯥꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯁꯨ ꯑꯩꯒ ꯆꯞ ꯃꯥꯟꯅꯩ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯂꯝꯃꯗꯨꯅ ꯑꯅꯧꯕ ꯗꯥꯏꯔꯦꯛꯁꯟ ꯑꯃꯗ ꯆꯠꯂꯤꯕꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯩꯒꯤ ꯃꯃꯥꯡꯊꯛꯀꯤ ꯄꯨꯟꯁꯤ ꯑꯗꯨ ꯀꯔꯝꯗꯧꯕꯖꯥꯠꯅꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯤꯕ ꯖꯥꯠꯂꯥ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯥꯡꯈ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯉꯥꯡꯖꯗꯨꯅ ꯂꯩꯔꯝꯃꯤ ꯇꯤꯌꯥꯅ ꯑꯃꯨꯛ ꯃꯊꯟꯇ ꯍꯥꯏꯖꯔꯤ ꯑꯩꯅ ꯃꯥꯡꯈ꯭ꯔꯕꯗꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯐꯪꯂꯔꯣꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯥꯛꯀꯗꯕꯁꯤꯡꯁꯤꯗꯤ ꯃꯥꯡꯍꯟꯕ ꯄꯥꯝꯗꯦ ꯇꯤꯌꯥ ꯅꯪꯅꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯨꯒ ꯌꯥꯝꯅ ꯂꯥꯏꯅ ꯑꯦꯗꯖꯁꯃꯦꯟ ꯇꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯪꯁꯥꯔꯁꯤꯗ ꯃꯤ ꯀꯌꯥꯃꯔꯨꯝꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯊꯛꯀꯤ ꯄꯨꯟꯁꯤꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯕ ꯄꯥꯝꯂꯤꯕꯅꯤ ꯑꯁꯨꯝꯅ ꯖꯦꯅ ꯇꯤꯌꯥꯗ ꯍꯥꯏꯔꯝꯃꯤ ꯇꯤꯌꯥꯅ ꯏꯟꯗꯥꯏꯔꯦꯛꯠꯂꯤ ꯖꯦꯗ ꯑꯅꯧꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯃ ꯍꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯕꯨ ꯀꯥꯎꯊꯣꯛꯂꯒ ꯃꯍꯥꯛꯄꯨ ꯑꯦꯛꯁꯦꯞ ꯇꯧꯅꯕꯒꯤꯗꯃꯛꯇꯁꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯃꯛꯇꯕꯨ ꯖꯦꯅ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ ꯃꯗꯨꯒꯤ ꯃꯃꯤ ꯈꯛꯇꯅꯤ ꯂꯩꯗꯣꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯋꯥ ꯑꯗꯨ ꯊꯩꯗꯣꯛꯈꯤꯔꯝꯃꯤ ꯖꯦ ꯑꯃꯁꯨꯡ ꯇꯤꯌꯥ ꯀꯦꯞ ꯇꯥꯎꯟ ꯀꯣꯏꯔꯛꯈꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯀꯣꯏꯔꯛꯄꯗ ꯁꯥꯙꯨ ꯕꯥꯕꯥ ꯑꯃ ꯈꯨꯕꯥꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯈꯨꯕꯥꯛ ꯃꯔꯤ ꯌꯦꯡꯍꯟꯁꯤ ꯍꯥꯏꯗꯨꯅ ꯇꯤꯌꯥꯅ ꯖꯦꯕꯨ ꯀꯤꯔꯤ ꯀꯤꯔꯤ ꯇꯛꯇꯨꯅ ꯃꯈꯣꯏ ꯈꯨꯕꯥꯛ ꯌꯦꯡꯐꯝꯗꯨꯗ ꯂꯥꯛꯂꯝꯃꯤ ꯈꯨꯕꯥꯛ ꯌꯦꯡꯕ ꯃꯇꯝꯗ ꯖꯦꯅꯗꯤ ꯃꯃꯥꯡꯊꯛꯀꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯐꯥꯎꯔꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯝꯃꯤ ꯑꯗꯨꯒ ꯖꯦꯅ ꯄꯩꯁꯥ ꯈꯔ ꯄꯤꯔꯗꯤ ꯃꯈꯣꯏꯁꯤꯗꯤ ꯉꯥꯡꯅꯤꯡꯕꯗ ꯉꯥꯡꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯗꯨ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯁꯥꯙꯨ ꯑꯗꯨꯅ ꯇꯤꯌꯥꯒꯤ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯄꯨꯟꯁꯤ ꯋꯥꯔꯤ ꯍꯥꯏꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯃꯥꯡꯊꯛꯇ ꯂꯩꯈꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯁꯥꯙꯨ ꯑꯗꯨꯅꯗꯤ ꯅꯪꯅ ꯑꯩꯁꯦ ꯇꯦꯁ ꯇꯧꯅꯤꯡꯕ ꯃꯥꯜꯂꯤ ꯐꯔꯦ ꯅꯪꯒꯤ ꯃꯃꯥꯡꯊꯛꯇ ꯅꯪꯒꯤ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯅꯪꯁꯦ ꯑꯉꯥꯡ ꯑꯃꯒꯤ ꯃꯃꯥ ꯑꯣꯏꯅꯁꯨ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯇꯤꯌꯥꯗꯤ ꯑꯩꯗꯤ ꯂꯩꯁꯥꯕꯤꯅꯤ ꯅꯪꯅ ꯉꯥꯡꯂꯤꯁꯤꯡꯗꯨ ꯇꯧꯁꯤꯟꯅꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯣꯛꯇꯨꯅ ꯂꯥꯛꯈꯤ ꯖꯦꯗꯤ ꯁꯥꯙꯨ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯕꯅꯤ ꯑꯗꯨꯕꯨ ꯇꯤꯌꯥꯅ ꯐꯥꯒꯤ ꯇꯥꯊꯣꯛꯈꯤꯕꯗꯒꯤ ꯃꯍꯥꯛꯁꯨ ꯁꯣꯔ ꯆꯅꯤꯡ ꯇꯥꯅ ꯍꯣꯟꯖꯈꯤ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯅ ꯖꯦꯅ ꯇꯤꯌꯥꯒꯤ ꯐꯣꯇꯣ ꯑꯃ ꯄꯥꯏꯔꯗꯨꯅ
ꯃꯃꯥꯡ ꯊꯛꯀꯤ ꯃꯇꯝꯗꯗꯤ ꯅꯪꯁꯦ ꯑꯩꯉꯣꯟꯗꯒꯤ ꯌꯥꯝꯅ ꯊꯥꯞꯅ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯑꯩꯅ ꯅꯪꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯦ ꯑꯗꯨꯒ ꯅꯪꯉꯣꯟꯗꯒꯤ ꯊꯥꯞꯅ ꯆꯦꯟꯕ ꯑꯁꯤꯅ ꯑꯩꯒꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯏꯊꯧ ꯑꯗꯨ ꯑꯣꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯇꯤꯌꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯅꯤꯇꯥꯒꯤ ꯐꯣꯇꯣꯗꯨ ꯑꯩꯁꯨ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯦꯟꯈꯤ ꯑꯗꯨꯃꯛꯇꯕꯨ ꯖꯦ ꯇꯤꯌꯥ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯈꯤ ꯑꯗꯨꯒ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯃꯈꯣꯏ ꯑꯅꯤ ꯇꯨꯁꯟꯃꯤꯟꯅꯗꯨꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯝꯃꯤ ꯖꯦ ꯑꯃꯁꯨꯡ ꯇꯤꯌꯥ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯃꯥꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤ ꯄꯥꯈꯠꯈꯤ ꯑꯗꯨꯒ ꯇꯤꯌꯥꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯃꯁꯤ ꯑꯩꯅ ꯁꯣꯏꯕꯅꯤ ꯑꯩꯅ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯆꯦꯟꯕꯗ ꯈꯣꯡꯗꯨ ꯇꯨꯁꯜꯂꯗꯨꯅ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡꯗ ꯇꯥꯁꯟꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯇꯤꯌꯥꯕꯨ ꯃꯍꯥꯛꯀꯤ ꯀꯥꯔꯗ ꯆꯪꯗꯨꯅ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯅꯕ ꯍꯥꯏꯔꯝꯃꯤ ꯖꯦꯅ ꯍꯥꯏꯔꯛꯏ ꯇꯤꯌꯥꯅ ꯍꯥꯏꯔꯤꯗꯣ ꯑꯁꯦꯡꯕꯅꯤ ꯃꯗꯨꯗ ꯋꯥ ꯑꯗꯨ ꯀꯛꯂꯗꯨꯅ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯝꯇ ꯄꯤꯌꯣ ꯍꯥꯏꯕ ꯅꯠꯇꯦ ꯃꯐꯝ ꯑꯁꯤꯗ ꯅꯪꯅ ꯍꯥꯏꯕ ꯌꯥꯗꯨꯅ ꯂꯥꯛꯄꯒꯤ ꯃꯔꯝꯁꯦ ꯑꯟꯁꯨ ꯑꯃꯁꯨꯡ ꯇꯤꯌꯥꯁꯦ ꯄꯨꯟꯅ ꯂꯩꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄꯅꯤ ꯅꯍꯥꯛꯅ ꯃꯁꯤꯒꯤ ꯆꯥꯟꯁ ꯂꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯖꯦꯗ ꯀꯟꯅ ꯆꯦꯔꯝꯃꯤ ꯖꯦꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯏꯃꯥ ꯏꯕꯦꯝꯃ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯀꯛꯊꯠꯂꯗꯨꯅ ꯇꯤꯌꯥꯒꯤ ꯃꯃꯥꯅ ꯖꯦꯗ ꯍꯥꯏꯔꯛꯏ ꯏꯃꯥ ꯀꯧꯕꯩ ꯍꯛ ꯑꯁꯦ ꯑꯩꯅ ꯔꯥꯁꯇ ꯈꯛꯇ ꯄꯤꯕꯅꯤ ꯅꯪꯉꯣꯟꯗ ꯄꯤꯗꯦ ꯑꯗꯨꯒ ꯇꯤꯌꯥꯒꯤ ꯄꯨꯟꯁꯤꯗ ꯆꯪꯂꯛꯄꯒꯤ ꯍꯛ ꯑꯗꯨꯁꯨ ꯅꯪꯉꯣꯟꯗ ꯄꯤꯗꯦ ꯍꯥꯏꯗꯨꯅ ꯇꯤꯌꯥꯒꯤ ꯃꯃꯥꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯖꯦ ꯃꯐꯝ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇꯅ ꯑꯗꯨꯃꯛ ꯃꯪꯗꯨꯅ ꯂꯩꯖꯍꯧꯏ ꯖꯦ ꯑꯣꯐꯤꯁꯇ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯋꯥꯈꯜ ꯃꯌꯥꯝ ꯑꯁꯤꯅ ꯃꯍꯥꯛ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯃꯍꯥꯛꯀꯤ ꯁ꯭ꯇꯥꯐꯅ ꯃꯍꯥꯛꯄꯨ ꯃꯤꯇꯤꯡ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯀꯧꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯏꯁꯧ ꯂꯥꯡꯂꯗꯨꯅ ꯁ꯭ꯇꯥꯐ ꯑꯗꯨꯗ ꯆꯦꯔꯝꯃꯤ ꯑꯗꯨꯃꯛꯇꯕꯨ ꯉꯥꯛꯄꯤꯅꯕꯁꯨ ꯍꯥꯏꯖꯔꯝꯃꯤ ꯇꯤꯌꯥꯅ ꯑꯉꯥꯡ ꯑꯗꯨꯒ ꯁꯥꯟꯅꯃꯤꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯑꯟꯁꯨ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯗ꯭ꯔꯥ ꯑꯩꯗꯤ ꯃꯁꯤ ꯌꯥꯝꯅ ꯄꯥꯝꯖꯩ ꯅꯪꯗꯤ ꯄꯥꯝꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯅ ꯃꯃꯥꯗꯨꯅ ꯍꯣꯏ ꯑꯩꯁꯨ ꯅꯨꯡꯁꯤ ꯌꯥꯝꯅ ꯄꯥꯝꯃꯤ ꯃꯗꯨ ꯇꯤꯌꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯤꯁꯤꯡꯗꯤ ꯍꯥꯏꯕꯗꯤ ꯖꯦꯗꯤ ꯅꯪꯅ ꯏꯄꯥꯝ ꯄꯥꯝꯕꯩ ꯃꯑꯣꯡ ꯎꯗꯦ ꯑꯩꯒ ꯃꯥꯒ ꯅꯣꯛ ꯈꯦꯗꯨꯅ ꯂꯩꯃꯤꯟꯅꯕꯁꯤ ꯅꯍꯥꯛ ꯄꯥꯝꯗꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯇꯤꯌꯥꯅ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯤ ꯈꯨꯗꯤꯡꯃꯛꯀꯤ ꯄꯜ ꯑꯃꯃꯝꯗꯤ ꯂꯩꯕꯅꯤ ꯑꯗꯨꯃꯛꯇꯕꯨ ꯇꯤꯌꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯊꯃꯣꯏꯒꯤ ꯃꯔꯤꯗꯤ ꯄꯜ ꯂꯩꯇꯦꯅ ꯑꯩꯅ ꯃꯥꯒꯨꯝꯕ ꯃꯔꯨꯞ ꯑꯃ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕ ꯏꯆꯥꯒꯨꯝꯂꯕ ꯑꯟꯁꯨ ꯑꯃ ꯐꯪꯂꯤꯕꯁꯤ ꯑꯩꯗꯤ ꯌꯥꯝ ꯍꯔꯥꯎꯖꯩ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯏꯟꯗꯥꯏꯔꯦꯛꯂꯤ ꯖꯦ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯖꯦꯗꯤ ꯃꯍꯥꯛꯀꯤ ꯄꯜ ꯑꯗꯨ ꯂꯥꯟꯗꯕꯤꯗ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯅ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯄꯜ ꯂꯥꯟꯗ꯭ꯔꯤꯕꯗꯨ ꯌꯥꯝꯅ ꯐꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯖꯦꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯒꯤ ꯄꯥꯌꯦꯜ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯇꯤꯌꯥꯁꯦ ꯅꯍꯥꯛꯀꯤ ꯅꯃꯧ ꯅꯨꯄꯤ ꯑꯣꯏꯍꯟꯕ ꯄꯥꯝꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛꯁꯦ ꯅꯪꯒꯤ ꯌꯨꯝꯗ ꯂꯩꯔꯕꯅꯤ ꯑꯗꯨꯃꯛꯇꯕꯨ ꯏꯃꯥ ꯉꯁꯤꯃꯛꯁꯨ ꯅꯍꯥꯛꯀꯤ ꯅꯃꯧ ꯅꯨꯄꯤ ꯑꯣꯏꯍꯟꯕꯗꯣ ꯑꯩ ꯉꯝꯗ꯭ꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗꯗꯤꯅꯦ ꯇꯤꯌꯥꯒꯅꯦ ꯂꯣꯏꯅꯕꯗꯨ ꯑꯗꯨ ꯈꯛꯇꯅꯤ ꯂꯩꯗꯣꯏꯁꯦ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯑꯗꯨꯗꯤ ꯂꯩꯗꯧ ꯃꯥꯟꯗꯦ ꯃꯁꯤ ꯍꯥꯏꯖꯗꯨꯅ ꯖꯦ ꯀꯞꯆꯔꯝꯃꯤ ꯅꯣꯡꯃꯗꯤ ꯇꯤꯌꯥꯅ ꯖꯦꯒꯤ ꯀꯥ ꯂꯣꯏꯁꯤꯟꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯎꯄꯨ ꯃꯅꯨꯡ ꯑꯗꯨꯗ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯇꯤꯌꯥꯗ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯖꯈꯤꯕ ꯒꯤꯐ ꯍꯥꯏꯕꯗꯤ ꯄ꯭ꯔꯄꯣꯁ ꯇꯧꯔꯝꯗꯥꯏꯗ ꯄꯤꯒꯦ ꯇꯧꯈꯤꯕ ꯒꯤꯐ ꯑꯗꯨ ꯇꯤꯌꯥꯅ ꯊꯦꯡꯅꯔꯨꯔꯦ ꯒꯤꯐ ꯑꯗꯨꯗ ꯇꯤꯌꯥꯒꯤ ꯃꯃꯤꯡ ꯊꯥꯔꯝꯃꯤ ꯍꯥꯏꯗꯨꯅ ꯇꯤꯌꯥꯅ ꯍꯥꯡꯇꯣꯛꯂꯗꯨꯅ ꯗ꯭ꯔꯦꯁ ꯑꯗꯨ ꯁꯦꯠꯂꯗꯨꯅ ꯇꯤꯌꯥꯅ ꯖꯦꯕꯨ ꯉꯥꯏꯖꯔꯝꯃꯤ ꯖꯦ ꯆꯪꯂꯛꯄ ꯃꯇꯝꯗ ꯖꯦꯅ ꯂꯩꯖꯈꯤꯕ ꯗ꯭ꯔꯦꯁ ꯑꯗꯨ ꯇꯤꯌꯥꯅ ꯁꯦꯠꯇꯨꯅ ꯂꯩꯔꯝꯕ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯖꯦ ꯄꯨꯡꯉꯛ ꯉꯛꯈꯤ ꯑꯗꯨꯒ ꯇꯤꯌꯥꯅ ꯖꯦꯕꯨ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇꯒꯤ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯀꯦꯟꯗꯜ ꯂꯥꯏꯠ ꯗꯤꯟꯅꯔ ꯑꯃ ꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯆꯥꯕ ꯍꯧꯔꯒꯦ ꯇꯧꯕ ꯃꯇꯝꯗ ꯖꯦꯅ ꯃꯃꯥꯡꯊꯛꯇ ꯇꯤꯌꯥꯒꯤ ꯑꯦꯛꯁꯤꯗꯦꯟ ꯇꯧꯈꯤꯕ ꯃꯇꯧ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯍꯥꯛ ꯆꯥꯕ ꯉꯝꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯀꯥ ꯇꯝꯅ ꯆꯠꯈꯤ ꯇꯤꯌꯥꯁꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ ꯑꯗꯨꯃꯛꯇꯕꯨ ꯖꯦꯅ ꯇꯤꯌꯥꯒꯤ ꯃꯃꯥꯏꯗ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯊꯥ ꯁꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯖꯔꯝꯃꯤ ꯃꯍꯥꯛꯅ ꯇꯤꯌꯥꯗ ꯇꯧꯕ ꯃꯑꯣꯡ ꯑꯗꯨ ꯅꯨꯡꯉꯥꯏꯖꯗ꯭ꯔꯗꯨꯅ ꯃꯍꯥꯛꯅ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯑꯃꯨꯛ ꯇꯤꯌꯥꯕꯨ ꯊꯦꯝꯒꯦ ꯇꯧꯖꯕ ꯃꯇꯝꯗꯗꯤ ꯊꯣꯡ ꯑꯗꯨꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯇꯤꯌా ꯂꯦꯞꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯞꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯅꯣꯡ ꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯇꯤꯌꯥꯅ ꯑꯇꯤꯌꯥꯗ ꯌꯦꯡꯈꯠꯂꯗꯨꯅ ꯏꯁꯣꯔꯗ ꯋꯥꯀꯠꯂꯝꯃꯤ ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯦꯃꯣꯔꯤꯁꯨ ꯂꯧꯕꯤꯈ꯭ꯔꯦ ꯐꯔꯦ ꯑꯗꯣ ꯅꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯄꯨꯝꯅꯃꯛꯀꯤ ꯌꯥꯏꯐꯅꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯖꯦꯁꯦ ꯑꯩꯉꯣꯟꯗꯒꯤ ꯁꯨꯝ ꯂꯥꯞꯊꯣꯛꯍꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯖꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯖꯦꯒꯤ ꯃꯄꯥꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯖꯦꯒꯤ ꯃꯄꯥꯗꯨ ꯂꯥꯛꯑꯗꯨꯅ ꯇꯤꯌꯥꯗ ꯊꯦꯝꯂꯝꯃꯤ ꯑꯗꯨꯒ ꯅꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯇꯤꯌꯥꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯑꯩ ꯖꯦꯒ ꯎꯅꯕ ꯄꯥꯝꯃꯤ ꯃꯍꯥꯛꯀ ꯕꯤꯖꯤꯅꯦꯁ ꯇꯧꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯤꯌꯥꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤꯒ ꯀꯔꯝꯅ ꯂꯣꯏꯅꯒꯅꯤꯁꯨ ꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯒ ꯕꯤꯖꯤꯅꯦꯁ ꯇꯧꯔꯗꯤ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯃꯄꯥ ꯍꯅꯨꯕ ꯑꯗꯨꯒꯤ ꯄꯩꯁꯥꯁꯨ ꯂꯣꯏꯅ ꯃꯥꯡꯍꯟꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯖꯦꯒꯤ ꯃꯄꯥꯅ ꯑꯣ ꯃꯄꯥꯁꯦ ꯍꯅꯨꯕꯕ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯒ ꯅꯪꯒꯤ ꯃꯇꯦꯡ ꯑꯁꯦ ꯑꯩꯅ ꯄꯥꯡꯕ ꯉꯝ ꯇꯥꯔꯒꯗꯤ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯇꯤꯌꯥꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯇꯤꯌꯥꯅ ꯍꯥꯏꯔꯛꯏ ꯖꯦꯁꯦ ꯑꯩꯅ ꯊꯃꯣꯏ ꯄꯤꯊꯣꯛꯂꯨꯔꯦ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯔꯨꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯖꯦꯒꯤ ꯃꯄꯥꯗꯤ ꯍꯔꯥꯎꯕꯅ ꯂꯨꯇꯣꯟ ꯁꯥꯠꯈꯤ ꯇꯤꯌꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯄꯥꯗꯨꯅ ꯐꯥꯒꯤ ꯇꯧꯕꯣꯏ ꯂꯥꯛꯄꯣꯏ ꯖꯦꯁꯦ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯂꯩꯖꯥꯠꯂꯅꯦ
ꯃꯍꯥꯛꯁꯨ ꯅꯨꯄꯤ ꯌꯥꯝꯅ ꯀꯣꯏꯅ ꯇꯥꯏ ꯃꯍꯥꯛꯁꯨ ꯄ꯭ꯂꯦꯕꯣꯏꯅꯤꯁꯨ ꯍꯥꯏꯅꯩ ꯍꯥꯏꯕ ꯃꯇꯝꯗ ꯇꯤꯌꯥꯅ ꯁꯥꯎꯔꯛꯇꯨꯅ ꯅꯪ ꯃꯐꯝ ꯑꯁꯤꯗꯩ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯪ ꯉꯥꯏꯍꯥꯛꯇ ꯂꯥꯛꯇ ꯉꯥꯏꯔꯤ ꯑꯗꯨꯒ ꯄꯉꯥꯡꯗ ꯉꯥꯏꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯖꯦꯁꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯖꯦꯒꯤ ꯃꯄꯥꯅꯤ ꯍꯥꯏꯗꯨꯅ ꯇꯤꯌꯥꯗ ꯇꯥꯛꯂꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯇꯤꯌꯥꯁꯨ ꯏꯀꯥꯏꯕꯅ ꯂꯣꯏꯖꯔꯝꯃꯤ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯤ ꯕꯕꯥ ꯅꯪꯗꯤ ꯍꯣꯇꯦꯜꯒꯤ ꯑꯦꯅꯤꯚꯔꯁꯔꯤꯗ ꯂꯥꯛꯀꯅꯤꯅ ꯍꯥꯏꯕꯗꯥꯏꯅꯦ ꯑꯗꯨꯒ ꯉꯟꯇꯥꯅ ꯂꯥꯛꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯣꯇꯦꯜꯒꯤ ꯑꯦꯅꯤꯚꯔꯁꯔꯤꯅꯦꯅ ꯍꯥꯏꯖꯕꯩ ꯋꯥꯅꯤ ꯑꯩꯗꯤ ꯅꯪꯁꯦ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯅꯤꯡꯃꯟꯈꯤꯗꯨꯅ ꯂꯥꯛꯂꯕꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯖꯦꯒꯤ ꯃꯄꯥ ꯑꯃꯁꯨꯡ ꯇꯤꯌꯥ ꯄꯨꯟꯁꯤꯟꯈꯤ ꯑꯗꯨꯒ ꯖꯦꯒꯤ ꯃꯄꯥꯗꯨꯅ ꯇꯤꯌꯥꯗ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯅ ꯅꯪꯉꯣꯟꯗ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯁꯤ ꯅꯪ ꯇꯁꯦꯡꯅ ꯈꯪꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯇꯤꯌꯥꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯖꯦꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯁꯦ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯁꯨꯡ ꯑꯟꯁꯨ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯆꯠꯈ꯭ꯔꯤꯕ ꯃꯤ ꯑꯗꯨꯗꯤ ꯅꯣꯡꯃꯇꯁꯨ ꯍꯜꯂꯛꯑꯔꯣꯏꯗꯕꯅꯤ ꯃꯄꯥꯗꯨꯅ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯗꯨꯗ ꯇꯤꯌꯥꯅ ꯑꯃꯨꯛ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯣ ꯑꯅꯧꯕ ꯑꯃꯃꯨꯛ ꯍꯧꯕꯗꯤ ꯐꯔꯣꯏꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯍꯪꯂꯝꯃꯤ ꯑꯗꯨꯒ ꯊꯣꯛꯈꯤꯕ ꯑꯦꯛꯁꯤꯗꯦꯟ ꯑꯁꯦ ꯄꯨꯟꯁꯤꯗꯒꯤꯁꯨ ꯍꯦꯟꯅ ꯆꯥꯎꯕꯗꯤ ꯅꯠꯇꯦꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯥꯟꯖꯥꯗꯣ ꯇꯤꯌꯥꯒꯤ ꯃꯃꯥꯗꯨ ꯂꯥꯛꯇꯨꯅ ꯄꯨꯟꯁꯤꯗꯒꯤꯁꯨ ꯍꯦꯟꯅ ꯆꯥꯎꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯄꯨꯟꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕꯁꯨ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯤꯌꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯍꯧꯈꯤꯕ ꯃꯇꯝꯗꯨꯗꯤ ꯍꯧꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯍꯣꯡꯗꯣꯛꯂꯨꯕꯗꯤ ꯉꯝꯗ꯭ꯔꯦꯗꯅ ꯖꯦꯒꯤ ꯃꯄꯥꯅ ꯇꯤꯌꯥꯗ ꯍꯥꯏꯔꯛꯏ ꯍꯧꯈꯤꯕ ꯃꯇꯝ ꯑꯗꯣ ꯍꯧꯈꯤꯕꯅꯤꯅ ꯀꯥꯎꯊꯣꯛꯈꯤꯕꯅꯁꯨ ꯍꯦꯟꯅ ꯐꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯗꯨꯗ ꯏꯟꯗꯥꯏꯔꯦꯛꯠꯂꯤꯁꯨ ꯍꯥꯏꯔꯝꯃꯤ ꯃꯃꯥ ꯑꯗꯨ ꯑꯟꯁꯨꯒꯤ ꯆꯥꯅꯕ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯖꯦꯒꯤ ꯃꯄꯥꯅ ꯍꯥꯏꯔꯤ ꯏꯕꯦꯝꯃ ꯅꯪꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯇꯧ ꯑꯩ ꯀꯩꯁꯨ ꯍꯥꯏꯔꯣꯏ ꯅꯪꯅ ꯖꯦꯒꯤ ꯊꯃꯣꯏ ꯖꯣꯏ ꯇꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯅ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯇꯤꯌꯥꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯅꯍꯥꯛꯄꯨꯅ ꯑꯩꯅ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯜꯂꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯇꯤꯌꯥꯗ ꯊꯥꯖꯕ ꯄꯤꯔꯝꯃꯤ ꯖꯦꯒꯤ ꯃꯄꯥꯅ ꯇꯤꯌꯥꯗ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏ ꯍꯣꯇꯦꯜꯒꯤ ꯑꯦꯅꯤꯚꯔꯁꯔꯤ ꯂꯩꯕꯗꯨꯅ ꯃꯗꯨꯗ ꯖꯦꯒꯤ ꯊꯃꯣꯏ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯧ ꯍꯥꯏꯗꯨꯅ ꯃꯥꯅ ꯁꯖꯦꯁꯟ ꯄꯤꯔꯝꯃꯤ ꯑꯗꯨꯃꯛꯇꯕꯨ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯥꯏ ꯄꯥꯛꯄ ꯉꯝꯈꯤꯗꯦ ꯃꯈꯣꯏ ꯑꯅꯤ ꯄ꯭ꯂꯥꯟ ꯑꯃ ꯁꯤꯟꯈꯤ ꯇꯤꯌꯥꯅ ꯖꯦꯒꯤ ꯑꯣꯐꯤꯁꯇ ꯖꯦꯗ ꯐꯣꯟ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯂꯩꯔꯦ ꯊꯨꯅ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯖꯦꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯄꯥ ꯑꯗꯨꯁꯨ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯕꯒꯤ ꯗ꯭ꯔꯃꯥ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯖꯦ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯅꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯋꯥꯍꯩ ꯑꯣꯏꯅ ꯇꯤꯌꯥ ꯑꯁꯤ ꯂꯧꯁꯤꯜꯂꯨ ꯑꯗꯨꯒ ꯅꯪꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯃꯨ ꯍꯥꯏꯗꯨꯅ ꯖꯦꯗ ꯍꯥꯏꯍꯜꯂꯝꯃꯤ ꯑꯗꯨꯒ ꯖꯦꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯊꯣꯔꯛꯈꯤ ꯖꯦꯅ ꯍꯣꯏ ꯍꯦꯛ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯃꯍꯥꯛ ꯅꯥꯕ ꯐꯔꯦ ꯍꯥꯏꯗꯨꯅ ꯃꯄꯥ ꯑꯗꯨ ꯆꯣꯡꯉꯛꯈꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯤꯌꯥꯒꯤ ꯃꯃꯥ ꯂꯥꯛꯇꯨꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨꯗ ꯊꯤꯅ ꯉꯥꯡꯅꯝꯃꯤ ꯇꯤꯌꯥ ꯑꯁꯦ ꯑꯣꯏꯗꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯂꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯅꯪ ꯑꯃꯁꯨꯡ ꯅꯪꯒꯤ ꯅꯆꯥꯕꯨ ꯃꯍꯥꯛꯅ ꯅꯨꯡꯁꯤꯗꯕꯅ ꯂꯣꯏꯒꯅꯤ ꯑꯗꯣꯝꯅ ꯃꯁꯤ ꯂꯣꯏꯅ ꯀꯥꯎꯕꯤꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯁꯤꯃꯗꯤ ꯀꯥꯎꯕꯤꯒꯅꯨ ꯇꯤꯌꯥꯒꯤ ꯃꯃꯥꯗꯤ ꯍꯤꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯇꯤꯌꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯁꯨꯅꯨꯄꯥꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯩ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯩ ꯆꯠꯈꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯖꯦ ꯑꯃꯁꯨꯡ ꯇꯤꯌꯥ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯈꯜꯂꯣꯟ ꯑꯣꯏꯅ ꯃꯊꯥ ꯁꯥꯖꯔꯝꯃꯤ ꯖꯦꯒꯤ ꯃꯄꯥꯅ ꯇꯤꯌꯥꯒꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯉꯁꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯅꯕ ꯍꯥꯏꯔꯝꯃꯤ ꯑꯟꯁꯨ ꯑꯃꯁꯨꯡ ꯇꯤꯌꯥꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯃꯇꯥꯡꯗ ꯈꯟꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯅ ꯄꯣꯔꯛꯂꯤꯕ ꯄꯦꯀꯦꯠ ꯑꯅꯤꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯇꯤꯌꯥꯒꯤ ꯃꯃꯥꯅ ꯄꯦꯀꯦꯠ ꯑꯗꯨ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯂꯨꯍꯣꯡꯒꯗꯕ ꯀꯩꯅꯥ ꯑꯃꯅ ꯁꯦꯠꯀꯗꯕ ꯁꯥꯔꯤ ꯑꯉꯥꯡꯕ ꯐꯖꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯗꯨꯒꯤ ꯁꯥꯔꯤ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯇꯤꯌꯥꯒꯤ ꯃꯃꯥꯗꯤ ꯁꯥꯎꯕꯅ ꯈꯝ ꯊꯦꯡꯈꯤ ꯑꯗꯨꯒ ꯄꯦꯀꯦꯠ ꯑꯗꯨ ꯂꯪꯊꯣꯛꯂꯝꯃꯤ ꯑꯅꯤꯁꯨꯕ ꯄꯦꯀꯦꯠ ꯑꯗꯨ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗꯗꯤ ꯂꯨꯈ꯭ꯔꯥꯕꯤꯅ ꯁꯦꯠꯀꯗꯕ ꯐꯤ ꯑꯉꯧꯕ ꯁꯥꯔꯤ ꯑꯉꯧꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗꯒꯤꯗꯤ ꯇꯤꯌꯥꯒꯤ ꯃꯃꯥꯒꯤ ꯃꯀꯣꯛꯇ ꯕ꯭ꯔꯖ ꯇꯥꯔꯛꯄꯒ ꯆꯞ ꯃꯥꯟꯅꯈꯤ ꯃꯆꯥꯒꯤ ꯄꯨꯟꯁꯤ ꯌꯥꯏꯐꯕ ꯄꯥꯝꯗꯕ ꯃꯃꯥ ꯀꯅꯥ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯖꯦꯕꯨ ꯑꯩꯅ ꯏꯌꯥꯅꯨꯄꯥ ꯑꯣꯏꯅ ꯂꯧꯁꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯇꯤꯌꯥꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯇꯤꯌꯥꯅ ꯍꯥꯏꯔꯛꯈꯤ ꯖꯦꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯐꯥꯎꯕ ꯆꯪꯉꯨ ꯌꯥꯗꯦ ꯃꯍꯥꯛꯇꯤ ꯄꯜ ꯑꯃ ꯈꯥꯗꯨꯅ ꯑꯗꯨꯝ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯇꯤꯌꯥꯅ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ ꯇꯤꯌꯥꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯈꯥꯔꯤꯕ ꯄꯜ ꯑꯗꯣ ꯑꯩꯕꯨ ꯀꯤꯕꯅ ꯈꯥꯔꯤꯕꯅꯤ ꯑꯩꯅ ꯖꯦꯗ ꯄꯜ ꯑꯗꯨ ꯂꯧꯊꯣꯛꯂꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯄꯥꯎ ꯅꯨꯡꯉꯥꯏꯕꯁꯤꯗꯤ ꯑꯩꯅ ꯑꯣꯏꯅ ꯇꯝꯖꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯇꯤꯌꯥꯗꯨ ꯖꯦ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯇꯤꯌꯥꯒꯤ ꯃꯃꯥꯅ ꯃꯁꯨꯅꯨꯄꯥꯗꯨ ꯀꯣꯜꯂꯒ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯃꯥ ꯍꯜꯂꯛꯂꯦ ꯅꯪꯒꯤ ꯅꯃꯥ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯀꯞꯆꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯖꯦꯅ ꯃꯃꯥꯒꯤ ꯄꯥꯌꯦꯜ ꯑꯗꯨ ꯊꯥꯡꯀꯠꯂꯗꯨꯅ ꯇꯤꯌꯥꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯑꯍꯥꯡꯕ ꯆꯦꯕꯥꯡ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯆꯦꯕꯥꯡ ꯑꯁꯤꯗ ꯏ ꯇꯩꯔꯤꯕꯁꯦ ꯑꯩꯅ ꯇꯩꯍꯟꯈꯤꯕꯅꯤ ꯉꯁꯤꯗꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯦ ꯑꯗꯨꯕꯨ ꯑꯁꯦꯡꯕꯁꯦ ꯈꯪꯂꯒꯗꯤ ꯀꯝꯗꯧꯕ ꯑꯩꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯍꯧꯈꯤꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯀꯥꯎꯊꯣꯛꯄꯗꯤ ꯉꯝꯂꯣꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯤꯌꯥ ꯖꯦꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯈꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯅꯣꯡꯃ ꯑꯩ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯇꯨꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯃꯥꯏꯀꯩ ꯑꯃꯗ ꯆꯠꯄ ꯄꯥꯝꯃꯤ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯇꯤꯌꯥꯅ ꯖꯦꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯉꯁꯤꯗꯤ
ꯏꯃꯥꯅ ꯅꯪꯒ ꯑꯩꯒ ꯂꯨꯍꯣꯡꯕ ꯍꯥꯏꯕꯗꯨ ꯌꯥꯒꯔꯦ ꯏꯁꯣꯔꯅꯁꯨ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯖꯦ ꯄꯨꯡꯉꯛ ꯉꯛꯈꯤ ꯖꯦꯒꯤ ꯃꯈꯨꯠꯇꯒꯤ ꯄꯥꯌꯦꯜ ꯑꯗꯨ ꯇꯥꯈꯤ ꯑꯗꯨꯒ ꯄꯥꯌꯦꯜ ꯑꯗꯨ ꯇꯤꯌꯥꯅ ꯃꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯇꯨꯅ ꯁꯤꯕꯤꯔꯛꯅꯕ ꯍꯥꯏꯈꯤ ꯑꯗꯨꯃꯛꯇꯕꯨ ꯖꯦꯅ ꯃꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯍꯥꯏꯗꯨꯅ ꯇꯤꯌꯥꯗ ꯂꯥꯎꯔꯝꯃꯤ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯑꯣꯏꯊꯣꯛꯇꯕꯅꯣ ꯍꯥꯏꯗꯨꯅ ꯇꯤꯌꯥꯅ ꯍꯪꯕ ꯃꯇꯝꯗ ꯖꯦꯅ ꯇꯤꯌꯥꯗ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯇꯧꯗꯨꯅ ꯃꯈꯨꯠ ꯊꯥꯡꯒꯠꯂꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯇꯤꯌꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯟꯅ ꯆꯦꯟꯈꯤ ꯀꯞꯇꯨꯅ ꯆꯦꯟꯈꯤ ꯃꯍꯥꯛꯀꯤ ꯀꯥꯔꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯂꯩꯔꯔꯣꯏ ꯑꯩꯈꯣꯏ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯄꯣꯠ ꯄꯦꯛ ꯇꯧꯕ ꯍꯧꯔꯛꯈꯤ ꯑꯗꯨꯃꯛꯇꯕꯨ ꯇꯤꯌꯥꯒꯤ ꯃꯃꯥꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯤꯌꯥꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯁꯦ ꯑꯩꯒꯤ ꯏꯃꯥ ꯑꯣꯏꯔꯝꯂꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯊꯟꯇ ꯀꯞꯂꯗꯨꯅ ꯃꯊꯟꯇ ꯒꯥꯔꯤ ꯊꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯇꯤꯌꯥꯒꯤ ꯃꯃꯥꯅ ꯖꯦꯗ ꯇꯤꯌꯥ ꯑꯗꯨ ꯁꯥꯎꯔꯒ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯖꯦ ꯇꯤꯌꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯒꯥꯔꯤ ꯊꯧꯗꯨꯅ ꯇꯥꯟꯅꯒꯦ ꯇꯧꯏ ꯒꯥꯔꯤ ꯑꯗꯨ ꯊꯧꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯃꯥꯡꯊꯛꯀꯤ ꯋꯥꯔꯤ ꯑꯗꯨ ꯅꯤꯡꯁꯤꯡꯈꯤ ꯑꯗꯨꯃꯛꯇꯕꯨ ꯇꯤꯌꯥꯅ ꯍꯦꯟꯅ ꯂꯨꯕꯅꯤꯅ ꯃꯍꯥꯛ ꯒꯥꯔꯤ ꯊꯧꯔꯗꯨꯅ ꯇꯤꯌꯥ ꯇꯥꯟꯅꯔꯛꯈꯤ ꯃꯍꯥꯛꯅ ꯇꯤꯌꯥꯕꯨ ꯐꯪꯂꯕ ꯃꯇꯨꯡꯗ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯅꯪ ꯅꯁꯥꯒꯤꯗꯃꯛꯇ ꯈꯟꯖꯗ ꯇꯥꯔꯒꯁꯨ ꯅꯪꯒꯤ ꯅꯆꯥ ꯑꯟꯁꯨꯒꯤꯗꯃꯛꯇꯁꯨ ꯈꯜꯂꯨ ꯌꯥꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯟꯁꯨ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯆꯥꯔꯥ ꯍꯥꯏꯗꯨꯅ ꯇꯤꯌꯥꯅ ꯍꯪꯂꯛꯈꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯇꯤꯌꯥꯅ ꯖꯦꯗ ꯍꯪꯂꯝꯃꯤ ꯖꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯅꯪꯒꯤ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯔꯥꯖ ꯀꯧꯏ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯗ ꯃꯍꯥꯛ ꯑꯃꯁꯨꯡ ꯑꯅꯤꯇꯥ ꯑꯁꯤ ꯂꯩꯈꯤꯗꯕꯅꯤ ꯅꯪꯒꯤ ꯅꯆꯥꯅꯤ ꯑꯟꯁꯨꯗꯣ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯑꯁꯦꯡꯕ ꯑꯗꯨ ꯂꯤꯊꯣꯛꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯑꯟꯁꯨ ꯑꯗꯨꯁꯨ ꯃꯕꯣꯛꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯇꯤꯌꯥꯅ ꯑꯟꯁꯨꯕꯨ ꯀꯣꯜꯂꯒ ꯀꯞꯆꯔꯝꯃꯤ ꯃꯃꯥꯅ ꯍꯥꯏꯔꯦ ꯗꯣꯛꯇꯔꯅ ꯋꯥ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯪꯉꯣꯟꯗ ꯍꯥꯏꯗꯣꯛꯀꯅꯨ ꯀꯔꯤꯒꯨꯝꯕ ꯍꯥꯏꯗꯣꯛ ꯇꯥꯔꯒꯗꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ ꯍꯥꯏꯗꯨꯅ ꯂꯣꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯤꯌꯥꯗ ꯍꯥꯏꯔꯝꯃꯤ ꯖꯦꯒꯤ ꯃꯇꯧ ꯑꯗꯨꯗ ꯖꯦꯒꯤ ꯃꯄꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯉꯣꯟꯗꯒꯤ ꯑꯔꯨꯝꯕ ꯄꯣꯠ ꯑꯃ ꯊꯥꯡꯊꯈꯤꯕꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ ꯇꯤꯌꯥꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃꯁꯨꯡ ꯏꯁꯨꯅꯨꯄꯥꯒꯤꯗꯃꯛꯇ ꯇꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯀꯠꯊꯣꯛꯈꯤꯕꯁꯤꯗꯤ ꯖꯦꯅ ꯀꯠꯊꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯐꯪꯖꯒꯗꯕ ꯗꯟꯗꯤꯗꯨꯗꯒꯤ ꯍꯦꯟꯅ ꯗꯟꯗꯤ ꯑꯗꯨ ꯐꯪꯖꯔꯕꯅꯤ ꯃꯄꯥꯅ ꯍꯥꯏꯔꯦ ꯑꯗꯨꯃꯛꯇꯕꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏꯒꯤ ꯋꯥꯔꯤ ꯅꯉꯣꯟꯗ ꯍꯥꯏꯔꯝꯃꯣꯏꯅꯦ ꯇꯤꯌꯥ ꯅꯪꯕꯨꯇꯅꯤ ꯖꯦꯅ ꯅꯨꯡꯁꯤꯔꯛꯈꯤꯕꯁꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯛꯏꯁꯦ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤꯁꯨ ꯅꯠꯇꯦ ꯅꯍꯥꯛꯅ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯇꯝꯗꯒꯤꯅꯤ ꯃꯍꯥꯛꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯛꯂꯤꯕ ꯑꯁꯤ ꯅꯪ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯇꯁꯨ ꯃꯍꯥꯛꯅ ꯈꯟꯈꯤꯕ ꯂꯩꯇꯦ ꯑꯗꯨꯃꯛꯇꯕꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯈꯨꯠꯇꯨꯝ ꯁꯨꯖꯗꯨꯅ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯀꯔꯝꯕ ꯗꯟꯗꯤ ꯄꯤꯗꯨꯅꯣ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯖꯔꯤꯕꯅꯤ ꯇꯤꯌꯥꯅ ꯖꯦꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯊꯧꯗꯣꯛ ꯑꯗꯣ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯤ ꯅꯪꯅ ꯊꯣꯛꯍꯟꯕ ꯅꯠꯇ꯭ꯔꯒꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯣꯛꯍꯜꯂꯝꯃꯗꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯅ ꯉꯥꯛꯄꯤꯕ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯇꯥꯕ ꯄꯥꯝ ꯇꯥꯔꯒꯗꯤ ꯅꯪꯕꯨ ꯑꯩꯅ ꯉꯥꯛꯄꯤꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯀꯦ ꯇꯧꯔꯝꯃꯤ ꯇꯤꯌꯥꯅ ꯍꯥꯏꯔꯦ ꯄꯨꯝꯅꯃꯛ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯩ ꯃꯃꯥꯡꯗꯒꯤ ꯋꯥꯔꯤꯕꯨꯗꯤ ꯅꯤꯡꯁꯤꯡꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯉꯁꯤ ꯑꯩ ꯑꯉꯥꯡ ꯑꯃꯒꯤ ꯃꯃꯥꯅꯤ ꯍꯥꯏꯕꯁꯤꯗꯤ ꯈꯪꯕ ꯉꯝꯂꯦ ꯖꯦꯅ ꯇꯤꯌꯥꯕꯨ ꯈꯥꯝꯖꯒꯦ ꯇꯧꯔꯝꯃꯤ ꯇꯤꯌꯥꯅ ꯍꯥꯏꯔꯦ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯕꯤꯔꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗꯤ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯋꯥꯔꯒꯅꯨ ꯍꯥꯏꯅ ꯃꯐꯝꯗꯨꯗ ꯆꯠꯀꯦ ꯇꯧꯏ ꯇꯟꯖꯥ ꯑꯗꯨꯅ ꯖꯦꯅ ꯍꯥꯏꯔꯦ ꯑꯩꯁꯦ ꯃꯃꯥꯡꯊꯛꯇ ꯅꯨꯄꯤ ꯂꯩꯔꯝꯃꯤ ꯑꯉꯥꯡ ꯂꯩꯔꯝꯃꯤ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯅ ꯅꯨꯡꯁꯤꯕꯗꯤ ꯉꯝꯈ꯭ꯔꯒ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯤ ꯀꯩꯗꯧꯕꯩ ꯉꯝꯂꯣꯏꯗꯣꯏꯅో ꯑꯗꯨꯒ ꯑꯟꯁꯨꯕꯨ ꯑꯩꯅ ꯃꯄꯥꯒꯤ ꯃꯃꯤꯡ ꯄꯤꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯪ ꯌꯥꯔꯣꯏꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯑꯩꯅ ꯅꯪꯕꯨ ꯍꯥꯟꯅꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯅꯪ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯗꯨꯅ ꯇꯤꯌꯥꯗ ꯍꯪꯂꯝꯃꯤ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯗꯨꯅ ꯖꯦꯅ ꯇꯤꯌꯥꯗ ꯍꯥꯏꯔꯝꯃꯤ ꯇꯤꯌꯥꯁꯨ ꯖꯦꯗꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯖꯦꯅ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨ ꯃꯍꯥꯛ ꯌꯥꯗꯨꯅ ꯖꯦꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯝꯅ ꯍꯦꯄꯤ ꯑꯦꯟꯗꯤꯡ ꯑꯣꯏꯈꯤ ꯀꯔꯤꯒꯨꯝꯕ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝꯅ ꯈꯟꯕꯤꯔꯛꯄ ꯃꯨꯚꯤꯁꯤꯡꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯁꯨ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯑꯍꯥꯟ ꯑꯀꯣꯏ ꯉꯥꯏꯕꯤꯌꯨ ꯊꯦꯡꯛ ꯌꯨ ꯑꯣꯜ